Makha tarakpada hauze mulan thoksari sumang lila nungsibagi machu lila sanabiriba lamjingba artist association gi lila kangbo hauze khudal tamjari sumang lila nungsibagi machu interaction program ni nasi kami ini sendiri bang mahiro sini sendiri program masa mayam nangta na biru musik mahiro sini nasi moral maksari bang hari pati basi wajah sini marang nakte nate mama baji atau muda itu ni ayah hai biar memang cumna ay koi tamu nawana aduh masih yang pasal apa ni maca puak ni khalga maca bumi wina musim ke khanda mama padudi euro kilometer tak macam mana aduh ayah si bawa ayah muda masalah semangam nalari masidi wajah maran sunate imai pagi maran sunate ayah kok ni thank you kasih pagi ni ayah kau कोई सार परिवार पगी प्रोग्राम सी मखा सत जगे हो कि बसई दा ऑल इंडिया पुमुगी होइना यूपीएस एग्जाम दा तरन थु सुपर रैंक दा लाखबा हजु सिना इम्फाल वेस्ट डिस्ट्रिक्ट की डीसी ने तो पुबिरिबा कोई सार परिवार तकी कोई इंटरेक्शन प्रोग्राम लमिनसी चालिसिन करसी प्लीज कम ऑन दिस सर Thank you. Amuka sohana mayam punamaku kongno kurumjari. Nasi emiugi mahiroi singna aibu upi bagi thauram loina na interaction program kita mukta habirakpa ai giti khwadi laibak phabani. Thank you. Thank you sir. Babak tu dalibak ki sobat utang pubi ba sagi wafam tang thamjagi sa. Hoi, habiyo. DC mo ina laibak asiki sokot thorang ki tabakta karam tabak thoram chingna hanrap kutha bigdagi sa kitang thambibu sa. Hoi, ai haijake. Maro ina ai di thoido hendongna yamna ai thoi sing thoiba mi suna sadi. Adubo thamoi singna government na sina birakpa ai gi authority gi makhada leiba thabak thoram oiba taragadi mayam puna tanaminaraga development da ai angamba thoi haksang yaungna ai honajage. Thank you. Sa sondamta Hoi, habi. sa yung kaysi panbidri hanya takbiri yung ahal manasu matik saba biyoy amo oira bani na soitan haraw biram ni sa ado sa mafam matam na nong di sa su koi taibeng pan gi sana di haigidra yung soitan pan da bayarak loisa ado kalgum sa na yung pan bi daga di koi matik saba partner si kana biyoy ni kan daga di khandi ga daga sa sita ga haigidra mo Yam interesting way ba question ni. Hoi ai khunjage maroi na ai phamdadi laira ba ina khunba masak thiba phajaba kaisu khanjade maroi na nupi amagi sapchaba magun chenba mi amabu sap manana yengba ngamba mi yeng mioi khudimakpu luna sana tobigadaba adugumba mioi ai bu thamoi singna nungsibiba adugumba mioi adubu ai life ki partner oina khange khanje. Abu sar sondamta Hoi, habi. sar gi ba punsiwari mati matam biram ya garasa. Ai ke punchi wari. Hoi. Ai lisage. Ai ke punchi di matam sukpada nongdom baga lanthingna duna ta lakwa ai ke punchi ni. Ai na koi mada babunda hai. Ai ma ai UPSC exam se try to again hai. Koi ma babunda try to hai. Ai yung
ꯂꯥꯛꯇꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯛꯈꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯃꯁꯥ ꯌꯥꯝ ꯁꯣꯛꯆꯤꯜꯂꯛꯈꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯉꯥꯡ ꯈꯔ ꯇꯨꯏꯁꯟ ꯇꯝꯕꯤꯔꯒ ꯃꯗꯨꯗ ꯐꯪꯂꯕ ꯁꯦꯟꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯑꯩꯅ ꯏꯃꯥ ꯂꯥꯌꯦꯡꯁꯦ ꯏꯃꯥ ꯍꯛꯆꯥꯡꯁꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦꯅ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯗꯦ ꯅꯪꯒꯤ UPSC ꯑꯦꯛꯖꯥꯝꯊꯥꯗ꯭ꯔꯁꯤꯗꯤ ꯃꯁꯤꯗ ꯃꯗꯨꯗ ꯆꯪꯒꯗꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯣ ꯅꯪ ꯑꯗꯨ ꯂꯩꯕꯗ ꯅꯪ ꯁꯤꯖꯤꯟꯅꯧ ꯍꯌꯦꯡ 이마ꯗꯤ ꯏꯆꯥꯅ UPSC ꯑꯦꯛꯖꯥꯝ ꯐꯥꯎꯔꯒ 이마ꯕꯨ ꯂꯥꯌꯦꯡꯕꯤꯌꯨꯅ 이마ꯅ ꯍꯥꯏ ꯑꯩꯅꯁꯨ 이마ꯗ ꯋꯥꯁꯛꯈꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ UPSC ꯑꯦꯛꯖꯥꯝꯁꯤ ꯃꯥꯏ ꯄꯥꯛꯂꯕꯗꯤ 이마 ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯩ 이마ꯕꯨ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤꯅ ꯍꯥꯏ ꯃꯁꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯛꯂꯕ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯃꯈꯣꯏꯒꯤ ꯃꯉꯥꯜ ꯃꯈꯣꯏꯒꯤ ꯅꯤꯡꯖꯕ ꯊꯨꯡꯅꯕ ꯑꯩ ꯄ꯭ꯔꯤꯂꯤꯝꯁ ꯃꯦꯟꯁ UPSC ꯑꯦꯛꯖꯥꯝꯒꯤ ꯃꯅꯨꯡꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯊꯥꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯏꯟꯇꯔꯚ꯭ꯌꯨꯒꯤꯗꯃꯛ ꯑꯩ ꯗꯦꯜꯂꯤꯗ ꯆꯠꯈꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯑꯩ ꯃꯥꯏ ꯄꯥꯛꯏ ꯑꯩ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯇ ꯍꯜꯂꯛꯈꯤ ꯑꯩꯅ ꯏꯌꯥꯔꯄꯣꯔꯠꯇꯒꯤꯅ ꯌꯨꯝ ꯌꯧꯕ ꯂꯝꯕꯤꯁꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯎꯃꯟꯗꯕꯗꯒꯤ ꯈꯣꯏꯔꯥꯡꯕ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩ ꯏꯌꯥꯔꯄꯣꯔꯠꯇꯒꯤꯅ ꯌꯨꯝ ꯌꯧꯕ ꯂꯝꯕꯤꯁꯦ ꯌꯥꯝ ꯂꯥꯞꯄ ꯑꯣꯏꯅ ꯈꯟꯈꯤ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯩꯅ 이마 ꯑꯩ ꯂꯥꯛꯑꯦ 이마 ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯃꯆꯥꯏꯕꯨ ꯃꯆꯥꯏꯒꯤꯗꯃꯛꯇ ꯑꯩꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯋꯥꯅ ꯉꯥꯏꯖꯔꯝꯂꯕ ꯑꯩꯒꯤ 이마ꯗꯣ 이마ꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯩꯒꯤ 이마ꯅ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯗꯨꯅ ꯂꯩ Thank you, sir. Thank you. Sarna, yam emotional over magi punsi wari ngati ama thambarame takatari sarna toru tabakta taibang simo puno thomjan bibo sino makha tarbo program sidi ekoi mayam ge nuai na magi damak isai na mai thoro matem tang hapsage atu ki mathang da program mathang tang chata jagi ni mayam lagtak na bino ngasi ngasai na palong da bamba khat pusin jage ngasi ki sawan podol dur mayam na khang ba manipur da bi shaga kai tarbo sawani la phode Anu Kumar Sound Service Bangga. Nasi ke jodoh yang music band dari Bangga non Fernando. Kari Shapu. Oh nasi ke band na Shapu. Ma'am nasi Shapu amadi. Anu Kumar Sound Service kita bang ma'am Kumar. Thank you. Kasih nagadi. Isa yang mahijab nate jango yang mahijab sudah sade. Mahiroi sinakan hai bedagi. Mak isay sakadoribani atay kanasate kubak puto na mayam taramuk bisi Miss Amy Miss Kabo Miss Nine Miss Amy Miss Amy
ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯥ ꯆꯠꯊꯖꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯂꯣꯏꯁꯤꯟꯕꯤꯔꯛꯁꯤ ꯑꯩꯈꯣꯏ ꯂꯥꯏꯐ ꯗꯤꯐꯦꯟꯁ ꯑꯃꯈꯛ ꯁꯤꯟꯕ ꯂꯥꯡꯖꯔꯤ ꯀꯩꯅꯣꯝꯇ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩ ꯁꯣꯝꯕꯨ ꯇꯁꯦꯡꯅ ꯊꯥꯒꯠꯆꯒꯦꯅ ꯆꯪꯖꯔꯛꯄꯅꯤ ꯁꯣꯝꯒꯤ ꯏꯁꯩ ꯃꯌꯦꯛ ꯌꯥꯝꯅ ꯑꯔꯊ ꯂꯩꯕ ꯃꯍꯧꯁꯥꯕꯨ ꯁꯩꯊꯕ so beautiful 사르지스에게 분시 와리두수 얌능시 분시기 까오방 엉거드버 만디 땡큐 तसेंना मौसागी फजरब खुसेम सिगी फजरब सिंग सिबो मचे मचे सेतलगा पामजब मियोब लक्षिदा नसिसु मौसागी फजरब सिंग सिबु योखटबा पामबी अमा लेजरे खंजदुना आई सुमु थागचेगेन संगजरपने लाना खंबिनुको 땡큐 사 사르기 프레젠테이션시 분시기 카우세르 어이 그래 레윤바 정원호 사 그 클래스메이트 오 아이 보이래 ꯑꯩꯒꯤꯅ ꯂꯣꯏꯌꯨꯝꯕ 오 오케이 나이스 투 미디어 오케이 매am 사탕 마이크 너무 얌 동안에 마당 잡은 건지 이렇게 한 잔만 있고 레윤바 사르지스 샘섬 노이과 ꯆꯝꯃꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯄꯨꯛꯆꯦꯜꯕꯨ ꯀꯅꯥ ꯈꯪꯕ ꯉꯝꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏꯕꯣ ꯃꯅꯨꯡꯗ ꯁꯤꯜꯂꯤ ꯂꯥꯡꯉꯤꯁꯤꯡꯁꯦ ꯑꯝꯇ ꯌꯥꯎꯔꯔꯣꯏꯗ꯭ꯔꯣ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯥꯎꯁꯟꯁꯤ ꯂꯥꯛꯑꯣ ꯀꯣ ꯑꯌꯤꯡꯕꯤ ꯃꯇꯝ ꯀꯨꯏꯅ ꯐꯥꯖꯟ ꯄꯨꯟꯁꯤꯟ ꯊꯝꯂꯛꯂꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯍꯤꯡꯕꯅ ꯀꯔꯝꯕ ꯃꯇꯝꯗ ꯈꯪꯕꯤꯔꯛꯀꯅꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯒꯦꯔꯁꯨ ꯂꯩꯔꯁꯅꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯒꯅꯤ 왕민호 그나노 넌 시까지노 아이디 아이고 시까지 나네 아이 자훈덕이 조금 안돼 호스텔기 자훈 어이 한우누구 사들어라 나 통화 입로 그래 사들어야 돼 아이 와크란 게넌 생생공과 이런 것도 까리까리 와는 게 봐. 와안길로 어디네 까리가 흔드는 살. 엘로 안돼 야사 유니폼 시에 보는 노릇이다. 너구도 난 당글 어디지 아이 새끼 왜 너구도 너 당글 어봐 굳이 당근도 왜 아무나 하다마. 아이 너 당글 어디 당글 답네 바리바리 당근자게. 사람 이 부검 정도 봐비요. 그러기는 그 당근게. 아이 이서 시비세 당글 너 당글 어디 아이 당근게. 마이리 쪽에 아니. 누구짜이? 누구 당글 누구짜이 셔? 찍도리는 또 비티기 권리로. 사드네 봐 마네 호스텔 레레 룸 넘버 44. 그래 아들이 와크란 게넌 생생고모 야네 항비. 나랑 한 నం기 룸다 నం가 분내 레빈 나라 발랄 호구도 가일람드기 너무 마민 그리 가왜 생고모 생고모 아이 방가랑 알라이가. 룸 달리면 너무 라는 거. 왜냐 나랑 한 నం가 레빈 나라 발랄 호구도 사람 오브라 가고 오브라. 그래 에이스 폴리스니네 아이나 강도구도 밥들 레이티네 생고모 나랑 한 నం가 레빈 나라 발랄 호구도 가일람드기 너무 마민 그리 가왜 생나요 자, 나랑 알라부도 이거 레미네레 강아리야. 레미네르를 아파버려도. ngasi masalay kagasi다 na suang tantoga ngumay kapsulir kay gido. 머리 문화염 동로 머리 문화염 동로 하시네 사전이가 아니라 머리 문화염 동로 본다 너지 NS에 발라지 얼른 틀려라 너지 얼른 틀려라 그 대신 NS에 반드리게 해라. 에라사, 그 유니폼 셀리 마다무야 무너르시다. 할라마 리마이빈 마라 바이비시나 아소삼 동무르지게 라품 마탐다디 사슴 부부도나 몸도 같은 비바 부르세 따디바 어두라
ꯑꯉꯥꯡ ꯍꯥꯠꯄ ꯃꯤꯍꯥꯠꯄ ꯃꯇꯝ ꯐꯥꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗꯅ ꯑꯉꯥꯡ ꯍꯥꯠꯄ ꯃꯤꯍꯥꯠꯄ ꯐꯥꯕꯤꯕ ꯄꯨꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯖꯦꯁꯤꯒꯤ ꯑꯣꯏꯅ ꯐꯥꯕꯤꯕ ꯁꯥꯗꯣꯏ ꯑꯩꯈꯣꯏ ꯁꯥꯔꯣꯏ ꯊꯧꯅꯥꯗꯣ ꯀꯔꯤ ꯂꯝꯗ ꯋꯥꯏꯕꯤꯔꯨꯕ 사들이 마통디 마이 담바 레바그랑 홍노는 말디 사들이 가 있어가 냥이도 너 사두라 하 어 셰리브 구대지 고로 독비르게 해브로 무슨 마통 마양 팔 만에 낭나 통 마양 팔디 저 아망들 레이브 징세 아시기 징공스랑 나야도 까라 홍도 그런 거 에서 양분을 칼라간 것이 까나르시면 스카는 들어있어 사라시 탐발이 탐발 내 시글레이 나나 아이기 왔다리바 통 마양 팔 만에 옛날 딸이니까 아이 남자 너희가 난데 요구는 거 지금 뭐 통화 보는 봐세 에이 그걸 락나게 아 계속 생각 야 사리게 빰부야 사리게 얘도 아이가 빰부디 빠이부시 묵나 산세 묵나 아 묵나 야 이게 정신이 왜? 아 호구나 단반 깨나는 강아브라 나 사는 싫어 니 싫다 봐 Thamba, 아이노 nanti kau dia kau sakit dormi ba? 란 여름이 발랄 나한테 가도 내노 Ay sila para mana buko? Nung mga kumarak tu dene, Miss Cook singaw kita, Miss sila ko censelo ba neba? Miss pangtul ko matam dere sila, labung may hadili pa kalihan mawan da. Kusi pula loy krabra. 마야미디 강비 아이기 들로 아이기 들라이리 Pulis ni na kadai lo chino may amat hadilaga. Say sa mo nung may kapatam malari sa kani gino ba? Pulis ni kay na nung may ninawang mangakta. Siyan bizara sa pangak to irong ni eh. 헤이 Tatamba, nang soy dro nung makunta ba ngaw ro bra. Ay si yung halaman sina tanado yung palo haraba. Ay ama, kanyang umaya da turi dum yale. 그거 그나는 거리 란집이 오르게 또 그냥 속이지 뭐 Sar sulande, ay sulande. 아이슈 나한테 그이노 아주 그렇게 이거 폴리스에 거기 뭐 영화로 비리비대 Pabayam na yaw ay gusto kang nida. Sar siyam param daw man. 난 가만히 강해봐 아주 미국에 이거게 Mele. 네네 아이고 아이고 잠깐만 어렵지 않을 거니까 Ado, sar gidi. 호강 Hiram siyang sanay. 아주 밀래 ngasi khangna ba hawra bnina makha ta bari bari no khangna krasi bo Yay. Sar se, wangang tupang sira si sadum yam nung siko. 아이 라시아 무기 사는 이게 Sakit ba? Laro ko sa kay di mo nga nang ang di ba? kalak pakra kaman makra idne mina migi thoba ai khoi gi thoba ado lai thong phone number ke do ta 비루 Yay, episode ki. dan se sa lo yong le 난 짱을 보니 hello ke do re kare ke thel pa missing dang khai wai ba ai ane esa dai ko ai tim mamani pusal ga loi ka thura ke yo oi tama 살기도 민원나 해뒀구나. 아이는 문화 다 봐. 무슨 머리 불안한 거 나게. मशक में ना कुनु कुराना और बोले इधर बाप जीव माली ने ये है मुन्ना ये का दिन मावी अलू माली ने थाना दे हम चुप हो रहा Super na ti sumbani he. चे 사전 지나자는 찍으라고 비는 줍니다 Ay na sumlamdrabadi nang kuday duwa kari walo ka biyaw roidra. 에 마이 까나라 머싹 문 강ram네 아이 제 파선 끼ram네 Parece, masiwa si to si. Adi sarapudine, ibani wam da kanasiba. 해마
이번이기 와라. 야, 이 가는지 그래, 가는지 아니노? ꯑꯗꯨꯗꯤꯅꯦ ꯁꯦ ꯂꯥꯏꯔꯤꯛꯁꯤꯒ ꯀꯣꯂꯣꯝꯁꯤꯒ ꯑꯝꯇ ꯄꯥꯏꯌꯣꯕ 라리가 꼴로 거 봐, 거리기노. ꯑꯝꯇ 빠이요바 어디 지나 꼭함 좀 봐요. ꯍꯣꯏꯌꯦꯕ ꯂꯥꯏꯔꯤꯛꯇꯨꯗꯅꯦ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯅꯤ ꯈꯛꯇꯪꯈꯛ ꯏꯔꯣ 거리는 너 아이고. 아이, 이거 뭐야? ꯑꯁ ꯊꯦꯡꯉꯕꯅꯤ ꯁꯤ 이러오바 이거 뭐야? 진짜. 이러오 ꯊꯦꯡꯉꯕꯅꯦ 미 순간 뭐이다, 이 굿까지 탁탁탁 니이다. 이러오바 따탄바 순간 뭐야, 이 굿까지. ꯉꯥꯏꯈꯣ ꯅꯪꯅ 이딩에ದ네 ꯅꯪꯅ ꯍꯥꯟꯅ 이ꯒꯗꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯗꯣ ꯍꯥꯟꯅ ꯅꯆꯤꯟꯗ 하이로코 따하게봐 할 엄마 싸움이 길이기 됐다, 이. 시 하이로 따하기 찐나 하나 하이도리 봐. 응 하이로오바 시 버려, 하이라게. 하이로네 탱라바 아hin기 타벌기 이뽀 말았다. 아이는 호스텔기 토나우 황토키. 낭나 론신키. 라나 가너리지고. 붕링기 와버시나 삭담 모이나 랑두나. 능시비 난기나 망다 무띠 오이나 랩라방 없는 러버디. 아이기 붕링나 까야기 마틱 벤자가다바 타모이기 멜라이. 쌀해 가까이 도르게. 까이디 밀레이노 박항가마나 레샤비마드 능시나 하요 하이보 와이나트라. ꯑꯗꯣ ꯃꯦꯂꯩ ꯄꯟꯕ ꯌꯥꯗꯦ ꯃꯦꯂꯩ ꯄꯟꯒꯅꯣꯕ 멜라이도 이네 안 뻔닝해. ꯑꯗꯨ ꯇꯥꯊꯝꯕ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯨꯀꯣ 하요. 아이 나는 와이닝 어디 강이 하이도. ꯑꯗꯨꯕꯨꯔꯣ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ MUꯒꯤ ꯐꯪꯁꯟꯗ ꯂꯥꯛꯄ ꯗꯤꯁꯤꯄꯨꯔꯤꯗꯣ ꯈꯪꯉꯤꯗꯅ 가까이 도르게. ꯑꯗꯨꯒꯤꯅꯦ ꯃꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯇꯁꯣꯛ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯌꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯅꯣꯡꯉꯥꯟꯗ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯌꯤꯡꯕꯤꯗꯣ ꯈꯪꯉꯤꯗꯅ 아도 강이 도르게. ꯑꯌꯤꯡꯕꯤꯗꯣ ꯗꯤꯁꯤꯄꯨꯔꯤꯒꯤ ꯁ꯭ꯄꯤꯁꯇ ꯍꯥꯏꯔꯨꯕꯗꯒꯤꯅꯦ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯅꯥ ꯑꯗꯨꯝ ꯍꯦꯟꯖꯟꯈ꯭ꯔꯕ 디시뿌리데 나오버다바 이스피스투도 나오리바. ꯁ꯭ꯄꯤꯁꯇꯨꯗ ꯉꯥꯎꯔꯤꯕ ꯑꯣ. ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯇꯩꯕꯒꯤ ꯆꯠꯅꯕ ꯊꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯣ. ꯃꯥꯁꯤ ꯃꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅꯅꯦ ꯏꯕꯥꯅꯤ ꯆꯪꯗꯅ ꯗꯤꯁꯤꯄꯨꯔꯤ ꯃꯁꯛ ꯈꯪꯍꯟꯗꯅ ꯑꯌꯤꯡꯕꯗ ꯗꯤꯁꯤꯄꯨꯔꯤꯁꯦ ꯑꯝꯇ ꯁꯦꯝꯁꯦꯕ 아시라 나때 자도 와이다. 제 누가 마사 그는 비 시험 잘 봐주고 아영 퍼뜨는 또 도가 나때 자이다바. 제 아영 세나 코로 뭐 오는 거 아잉가 뭐 있고. 제 마봉 얌사 티번줄 아잉가 뭐 아잉가 뭐. ꯃꯕꯨꯡ ꯌꯥꯝ ꯁꯥꯊꯤꯕꯗꯣ ꯑꯩꯈꯣꯏ ꯇꯥꯁꯧꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯦꯕ ꯑꯩ ꯐꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯒꯦ ꯗꯤꯁꯤꯄꯨꯔꯤ ꯄꯣꯔꯦꯅ 이ꯔꯛꯄꯅꯤ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯑꯌꯤꯡꯕꯤꯗ ꯄꯤꯗꯧꯔꯤꯅꯦ ꯑꯗꯨꯅꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯒꯟꯖꯥ ꯊꯛꯄ ꯀꯕꯤ ꯃꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯏꯔꯛꯀꯅꯨ ꯈꯔ ꯏꯁꯇꯦꯟꯗꯔ ꯂꯩꯕ ꯒꯠ ꯂꯩꯕ ꯈꯜꯂꯨ 이러고 ꯊꯦꯡꯉꯦꯕ 아잉가 뭐야. 아이기 홈메 만 따드네 지다 이거 뭐야. 아니 이거 어디 게임도 그래. 난 게임도 경진에도 살리지 게노. 아이 중앙아 뭐. 예. 나이 가고. 난 걸리지 게노. 아도 루는 짜네 딘데리비. 쌀에 쌈이 내리바 꼬리 꼬미 내리바. 미쿠 밤부터 우드보다 레이방감데 타와이가 학장간이 하이내리비. 또 힘이 남아나 비둔다. 나는 사내기 걸리지 거리기노. ꯇꯥꯊꯝꯕ ꯑꯩꯒꯤꯁꯤ ꯃꯉꯣꯟꯗ ꯁꯥꯟꯅꯒꯦ ꯈꯟꯕ ꯅꯠꯇꯤꯌꯦ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯎ ꯐꯥꯎꯕ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯛꯇꯗ ꯂꯩꯕ ꯀꯅꯥꯃꯠꯇ ꯂꯣꯏꯅꯅꯤꯡꯗꯕ ꯀꯅꯥꯃꯠꯇꯒ ꯇꯤꯟꯅꯅꯤꯡꯗꯕ ꯇꯥꯊꯝꯕ ꯑꯦꯀꯥꯗꯃꯤꯛ ꯀꯦꯔꯤꯌꯔꯗ ꯐꯅ ꯐꯔꯕꯁꯨ ꯁꯣꯁꯤꯌꯦꯜ ꯒꯦꯗꯔꯤꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯤꯁ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯣ ꯃꯤ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯪꯗ꯭ꯔ ꯗꯤꯁꯤꯄꯨꯔꯤꯁꯦ ꯑꯝꯇ ꯁꯦꯝꯁꯦ ꯍꯥꯏꯕ ꯅꯍꯥꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯁꯨ ꯑꯩꯅ ꯏꯁꯩ ꯁꯛꯇꯕ ꯌꯥꯔꯣꯏ ꯅꯪ ꯖꯒꯣꯏ ꯁꯥꯗꯕ ꯌꯥꯔꯣꯏꯅ ꯅꯝꯗꯅ ꯏꯁꯩ ꯁꯛꯂꯤꯗꯣ 왜 셋이네 마도 아도부디 강해봐. 아도 아이가 뭐야 중앙아 뭐 이거. ꯑꯣ ꯅꯪ ꯉꯝꯃꯔꯣꯏ 뭐 뭐야. ꯅꯪ ꯇꯁꯦꯡꯅ ꯉꯝꯃꯔꯣꯏ 아스남 사고 중앙아 뭐라 중앙아 뭐라. ꯅꯪ 이러ꯔꯣꯏꯀꯣ 중앙아 뭐라. ꯌꯥꯔꯦ ꯄꯤꯔꯣ 에이 너 ꯌꯥꯔꯦ ꯄꯤꯔꯣꯕ 넌 하르가 뭐 아이는 야대 하고. ꯑꯗꯨ ꯈꯔ ꯊꯨꯅ 야래 이래게. 박항가는 농시나 거기를 샤빔다 하이보 와이나트로. 그래 패서 와요 딱 칼루고 아맘바다 살람바 아이시 아랑바 망알 아마 우루레 붕닝 것이 까야 달랑 딱 내리바 딸방기 닝티바 강락바다 맞아요 보이레이 다탐바 우리 막 코파서 가요 아마기 이제 눈치가 너 뭐 15일 부까는 까는데 꼬이 통되는 에라 니 뽀하나 남는 꼬이게다 아이고 시디 이까의 기쁨을 다동을가 풍기 와스베 때 봉독했어요. 그리고 뭐 그리
ꯀꯔꯤꯒꯨꯝꯕ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯔꯦꯛꯂꯒꯅ ꯀꯝꯗꯧꯕ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯅꯤ ꯈꯜꯂꯤꯕ ꯑꯋꯥꯕꯁꯤꯒ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯁꯤꯒ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯈꯤꯅꯤ ꯂꯣꯌꯨꯝꯕ ꯀꯔꯤ ꯅꯥꯟꯊꯣꯛꯈꯤꯗꯧꯔꯒꯦ ꯁꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯤꯗꯨꯕꯨ ꯀꯔꯤ ꯅꯨꯃꯤ ꯂꯣꯌꯨꯝꯕ ꯑꯍꯤꯡꯕꯤ ꯀꯗꯣꯝꯗꯒꯤꯅꯣ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯕꯨꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯉꯨꯕꯅꯦ ꯑꯣ ꯑꯗꯣ ꯑꯆꯤꯛꯄꯁꯤꯗ ꯀꯔꯤ ꯈꯜꯂꯝꯃꯤꯅꯣ ꯍꯩꯃꯥ ꯆꯠꯂꯁꯤ ꯂꯥꯎꯗꯅ ꯀꯔꯤ ꯁꯤꯟꯕ ꯂꯩꯍꯧꯒꯦ ꯑꯁꯤꯟꯕꯕꯨꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯍꯧꯗꯦꯗ ꯑꯗꯨꯗꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤꯗꯅ ꯂꯣꯌꯨꯝꯕ ꯅꯪꯁꯦ ꯃꯍꯧꯁꯥꯒ ꯑꯁꯤꯛꯄꯒꯗꯤ ꯌꯥꯝ ꯉꯧꯒꯜꯂꯦ ꯌꯥꯔꯣꯏꯀꯣ ꯅꯪ ꯑꯍꯤꯡꯕꯤ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯍꯩꯕꯣꯛꯁꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯉꯁꯤꯁꯨ ꯑꯩ ꯍꯤꯡꯂꯤ ꯍꯥꯏꯅ ꯂꯦꯞꯂꯤꯕꯁꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯗꯣꯛꯇꯔ ꯀꯃꯜꯅ ꯃꯐꯝ ꯑꯁꯤꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯈꯤꯕ ꯅꯪꯗꯤ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯖꯔꯕꯁꯨ ꯁꯩꯇꯗ ꯈꯔ ꯉꯥꯎꯗꯥꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯥꯙꯕꯤꯒꯤ ꯀꯠꯊꯣꯛꯄ ꯃꯔꯨꯞꯀꯤ ꯇꯦꯡꯕꯥꯡ ꯍꯩꯕꯣꯛꯁꯤꯡꯒꯤ ꯐꯖꯕ ꯔꯥꯁ ꯃꯟꯗꯔꯒꯤ ꯅꯤꯡꯊꯤꯖꯕ ꯗꯣꯛꯇꯔ ꯀꯃꯜꯗꯤ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯊꯝꯕꯤꯔꯝꯕ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯨꯅ ꯂꯩꯍꯧꯔꯅꯤꯀꯣ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯋꯥꯔꯤꯗꯁꯨ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯁꯇꯤ ꯈꯣꯡꯅꯥꯡꯒꯤ ꯋꯥꯔꯤ ꯂꯤꯟꯊꯣꯏ ꯉꯝꯕꯤꯒꯤ ꯋꯥꯔꯤ ꯃꯇꯝ ꯆꯨꯞꯄꯒꯤꯅꯦ ꯀꯅꯥꯅ ꯃꯤꯔꯥꯏꯕ ꯌꯥꯒꯗꯒꯦꯅꯦ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯍꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯀꯥꯏꯅꯈꯤꯅꯤ ꯅꯤꯡꯁꯤꯡꯕꯒꯤ ꯋꯥꯡꯃꯗ ꯂꯩꯅꯈꯤꯅꯤꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯀꯥꯎꯈ꯭ꯔꯕꯁꯨꯅꯦ ꯑꯩꯗꯤ ꯀꯥꯎꯕꯤꯔꯣꯏ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤ ꯍꯦꯟꯕ ꯂꯟꯕꯨ ꯀꯗꯥꯏꯗ ꯐꯪꯂꯨꯒꯗꯒꯦ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯟꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯒꯤꯅꯤ ꯃꯁꯥ ꯈꯛꯇꯒꯤꯅꯤꯗ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯨꯡꯁꯤꯕꯁꯨ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯗꯨꯁꯨ ꯃꯤꯑꯣꯏꯕꯗ ꯄꯤꯕꯤꯕ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯑꯃꯅꯤ ꯑꯁꯦꯡꯕꯅꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯁꯤ ꯌꯧꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯐꯔꯦ ꯐꯣꯡꯗꯣꯛꯇꯅ ꯂꯩꯕ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯗꯤ ꯉꯥꯡꯊꯣꯛꯂꯒ ꯈꯔ ꯌꯥꯡꯉꯤ ꯍꯥꯏꯅꯩ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯦ ꯉꯥꯡꯊꯣꯛꯂꯒ ꯈꯔ ꯌꯥꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩꯅ ꯅꯣꯏꯗꯤ ꯁꯥꯏ ꯇꯨꯃꯤꯟꯅ ꯀꯩ ꯀꯨꯂꯣꯜꯒ ꯂꯩꯔꯤꯕ ꯑꯩꯅꯗꯤ ꯀꯥꯟꯇꯤꯟꯗ ꯑꯃꯨꯛ ꯆꯪ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯃꯨꯛ ꯆꯠꯄꯩ ꯊꯤꯔꯨꯔꯤ ꯅꯣꯌꯨꯝꯕ ꯑꯩꯈꯣꯏ ꯑꯏꯪꯕꯤꯁꯦ ꯍꯟꯗꯛꯇꯤ ꯏꯪꯉꯣꯏꯗꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯀꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯦꯕ ꯊꯤꯔꯨꯔꯤꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯏꯁꯩ ꯑꯃꯈꯛꯇꯪ ꯁꯛꯄꯗ ꯂꯤꯁꯤ ꯐꯥꯎ ꯉꯥꯎꯔꯁꯤꯅꯗꯤ ꯏꯁꯩ ꯇꯔꯥ ꯁꯛꯑꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤꯁꯇꯔ ꯃꯈꯩꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯂꯣꯏ ꯐꯨꯅꯕ꯭ꯔꯥ ꯀꯅꯥ ꯈꯪꯉꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯉꯔꯥꯡꯗꯣ ꯂꯤꯁꯤ ꯄꯣꯏꯔꯩꯗꯣ ꯑꯩꯒ ꯊꯦꯡꯅꯩꯌꯦ ꯃꯥꯅ ꯑꯌꯨꯛꯇ ꯍꯔꯥꯎꯕꯁꯤꯗꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯥꯅ ꯊꯥꯒꯠꯄꯁꯤꯗꯤ ꯑꯁ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯌꯥम चंखोली याम फसे माना सत्तोरपी सहीदुगा याम चानै खंगननिंगी काहने बेम अस लंगो थागत पसी थागत याबा थागलगने मागी गाड़ी दगी तो लाइक सब लोग थोगने नोंदि पिबि यो पिरेबा जे पैसलो बेमा नुसिना बाहान बा होबसिदिने याम इकाय गले हायना बनि कायरुनि पैसलोबा ngaikone nangi larik sibu kaya piraga layurino hulbema nang yam thajadragane larik manungdu de kekeno yam ikhina hairapani nangi kada sanga pazaruro warang ne pibi bi yaban bi mo khudi larik phabini na larik manakti hentokte do yirpi ningdraba engbi matik charaba mi ne kai khumneraba misak amana pumungi wa ingit oina harakpadi harau harau opi pam thoktabra aduneba ngaikone nangi mi sanabidu engonda mahoreira hema nang yam thajadraba piro like bithoba ge piro ngaikoba nina phagi doraga ngam sanga moida bata hoi bi ma lo le no na thamoi manung de lo le basu mai thong de mami tare atam balai na ta batam de balai khar su pa batam Ayimbi amam berasal baisye arang bo mangala mo uruni punisye kaya lantak nariba awagi nitiyo masakang pada pwede lamboy basidi sana khulabadi masam nan thai do hek summidana ekhoi da dani ne asum base ek thok taba
Pakang ariban na masamani rong musanga hapta musanga hela kum tau. Kamando ni si manung di mangak ke pintuaga mingi hangang kum tau. Ka manung de larik pahaga lay benupina. Ka manung de larik pahaga lay benupaga khang nei. Lambi de sakan benupina lambi de sakan benupada sian gali de sungreda. Mele, ay susalamag. Ngay kulo yung ba? Hay suhay ba ni kuya yung bise? Di si pwede yung ulo ba digi magwakal sa itaw-aw da nui ko. Yan ba mahak matam supada laibak pabido siya. Ado niya ba? Ay kuya may hamsan doon na niya. Magi tungi pun si Diyay pa na ba? Ay kuya punam ta ako na si marupamuwi na ko. Mani, ay ku'y puno mo marum na. Ay ku'y puno magmarum na pangatan eh. Ito yung ba? Nagkay doon ha? Nagkay doon ba? Kasi daw dito. Nung siya sana, nung likik pa. Pero ba at iyagi masiyama mada nung tangkub na pa. Ang nagpunati tayo bang gisa na binag ko. Si Diyay. Ay susalaw rin ay sa ka nung taong sili. At nagkitase. Mingaw na mataway na mali. Ay sali mo. Leon ba? Nang diwaso. Nang di pahang da ba ne? Nang di milang da ba ne? Milang da ba nang di tamoy da? Karigi nang shiba pa uri. Karigi ayat pa pining uri. Panggo lang yung maagi mapamda ng siya na. Ado mo, ay hinang shiba sige. Matam supagin na dumak tamba eh. Lama ko galingan kayari ano ay sasuno. May da ko'y mahiroi sa sabi ko yung sinkumse. May bakit hugo may tupaga ko yung sinbata pagsalepse. Mayam di kalum na bayay. Ay di, labar bulit ki mau pati na kami. Lo samselo. Ay ko'y chamaselo. Hoce tangalo. Kami sa mayang kunde irang oleh sinang lang. Ilang tiba tanaro. Hey, chalo. Semang na leba guys, kakalo. Chalo. Sir, ay tamban. Hey, hambalo ge, tamjiro ge, irang sakla di par pudi taba. Chalo. Sir, ay buka ubi bro. Nasi laman kumdare. Chalo, ay mang kau chalo. Era sir, hakung yung may tsakaraga. Kung singajin ba hugera. Oh, nang ay na pasna hay ngay sinang yaroy. Sargi garis na si kada siya mo yan. Ay, kakalo di kakata abde. Ka. Tamo. Tamo kam tanuai mo tamo. Hey, nangi phone lo kato pe na toro ne. Tamo inuai na kana nuai ni tamo. Musik. Khangde tamo na nausi. Master sida loisan ge kan mane karam sahida loido na hai bang tamo. Stop now. Tari tamo je yes mi hoina. Impal whiskey yes mi hoina. Hoi tamo. Para kanu nam thi. Som he tamo. Kai karam ta. Ai usi leri mo ko tamo. Ai tamo da hai chen ningra ba. Nuai ki tida. Cái nó này anh nó xuống nôm mà tầm một đại biệt hay gì bà cái nó đâu anh nó mà commando mà anh cái mục Asik kali jika kalau aina model bangun tu nak macam. Asik kalau. orang punya di tamu yang ngakang lai lau jadi tamu tinggi juga tamu jadi tamu mari dari kisah wajah lu nung mari lalu Kau itu. lalu ay kuri lai ni ay yes pi unai dia lo Tamam nang sini dia. Aina nang na tahu yang ini cuma sumpah gitu kan. Dah agak besar sama nasi kan. sampai Sarikula. Thana phariro. Pero nang khali ja ay som chakhi kana hai na na tung koi ni nirsi kai gino Kariya. wari ki wani da
난 아이 밤자이 농시에 자이 강박구 이래 강아비비마. 에 타나 mayamsina bolibon thomno thomigi tare kan biruruge la guys nang pamdre laibo khalurbo nangna 강하게 들게 나 보기 되는 게 좋지만 똥통도 아이는 소비도 없는데. kariya hausida kariba hapta amdana sammanirok changmanangsi aina nungsidoriba 예, 제 호흡의 상문에 제 호흡도 상가들어. 에 무시디바 예예예, 지마 상브라. 아이 칼레, 봐봐. 아이 너희 강자네. 낭이 나타모이다. 낭 와클나 칼리바 닝이버도. 예. 진바나 탁 통도. is 아이는 레피. 무시디 무시 페페 ngasi드는 강이들나 sa 거의 마도. 거의. pasangwan 에, silobi adugana masi imang dam tanay kayo ESP. 까리기 부세유로다. 발라보잖아 동원이 사흘로니까도. yani silaw bam tanay thalo yani basi 어디 아이씨 그렇다 다 봐이도 투에 kay duro ga hasibo yani am talo se phu 나디 basi 실기 와품나디 segi na tardi kariya 근데 아이씨 그렇다 다 봐이도 투에 마탐 지내네 방만 잡으시더네 어두가 생기 던졌어 나수나 투어는가 봐 kari matangi na manong pathare isina 근데 메레 노마 메레이부 우르부 누미트다게 아이디 아좀 아이가 야 그래도 근데 메레 농시 가봐이 와. 빠르 폭로고 승엄다 봐 통곡 들어가면 타모에 뭐 까인 미런 거들아 나 메레 스와이드 숨 강나보디 야르뻔이다 sa ai migi thamoi thubai badi ngamjaro iko migi paliba thamoi sidine ama khakdangni adubo ai migi saru phawde thudek pangamni 바짜이 해. 농시바 서루 요래. 에 묵셀 그게 너무 프로그램 탈게 에이셀 sitam tom ni gabi ang khangapti 가나라 마똥이 나오러나. ta thamba karigino nangna lu masina sangsan chan karigino ba 아이 난 칼리가 이 로이캉이네. 아이 로이캉이네. 봐봐. 아이 로이캉이 아니 봐. 남 아니부터 하이로 오게 들게. haisu habani ta thamba wasadi ban se phagi koi pangang ngangnari masidi ibane ba wamda khanasiba 아도 이반이 왜 사세봐. 양 꽃한 너로지 간대봐. 난 타모이데 칼리가 로이캉이 난 입증 노는 낭이 덕다 일레이. 생문에 이 중조서로 난 봉들어와 낭이 덕다 이 발작 벌리비. masai 하이로. aina ta thamba na ngang ki ba hai ki ba mayam do 난 파기 도르미 강해미. ta thamba nu phabiu phubiu kan hai ki ba mayam do 난 파기 도르미 강해봐. 많아서 이거 너희 부부가 뭐해봐. 와리 염래해봐. 아이 할수 아무것도 소리. 낭기도 먹더네. 담바라이나 발작 벌리비. 하요. karino hongdore 어. 누구도 그래. ta thamba kaidolige 누가 야이 불러봐라. 아이 비오보기. kamdawi ani simazu hikthara sar khredana moina khalibu mele ingonda tarai na sanaba ngamni ga henjelige khalli adi su tapuri na tro mani ne mal sakama na masim ne paten nei gi masim sanagi yongko masa nei na thagi la la 메레 tapuri nakadom dagli thasdana nang lebo 좀 상이니네 oh 그래 보이드나 oh 아그 좀 라문이다 노래 어제부터 할라니 oh hey ai di kau wi 그래긴 nahangi lairik to ai mi de pi 아 아잉 비하디 능기야 에뮤기 베스트 프렌드 홀, 어 파이파이 mana haraujabasidi yengba kayam nungai ado dapuri mana haibane dapuri ga saka unaraga dapuri degi knowledge kharsu longmingni dapuri gi wari sagada busi yam leina haiduna ta lei 그이노 하시고 앵원의 노래스 롱니 해봐 dapuri di knowledge logada yam leina hai leire hujikta swai leire mani ado karum sa kharjano 메레 그이노 이디 마가 좀 그지 워리 주 사나디 그이노 만난 거네 노래스 롱니 하시고 khangdi ai ki una ba khudingi ne dapuri gam tu na halu ai mungodi knowledge sagada belai maga wari sagada belai sidani ado ai am ta ko ke nang knowledge te pibira mo ba ko
ꯍꯣꯏ ꯐꯔꯦꯅꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯈꯤꯇꯪ ꯊꯨꯍꯜꯂꯨꯀꯣ ꯑꯩꯁꯨ ꯍꯥꯟꯅ ꯂꯧꯔꯒꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯧꯒꯠꯂꯅꯤ ꯅꯪ Sir! Sir! Oh. La 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 la. ꯑꯩ ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ 누가이들이? ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯅꯣꯂꯦꯖ ꯂꯧꯕꯤꯒꯅꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯅꯣꯂꯦꯖ 어비ꯔꯕꯅꯣ 그다이디 놀리스노 하이시보. ꯍꯣꯏ ꯍꯣꯏ 라이릭도. 사는 비비라고 라이릭도. 양파이. ꯂꯥꯏꯔꯤꯛꯀ ꯃꯔꯨꯞ ꯑꯣꯏ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯜꯂꯤ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯅ ꯁꯨꯝ ꯄꯤꯈꯤꯕꯅꯤ 라이릭 만ung디 이라그리바 와이싱 어두수. 나만 얌레. ꯌꯥꯝ ꯆꯨꯝꯃꯤ ꯑꯐꯕ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯤꯅꯥ ꯈꯨꯗꯤꯡꯃꯛꯇ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯐꯕ ꯑꯥꯔꯊ ꯂꯩꯕ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯈꯪꯖꯤꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯀꯣ 세나 쿠디막 띠레이브도 나타바. 아마도 굿네이락바도. 굿네이락바도네 해나. 야마만 레이바. ꯈꯨꯠꯅ ꯏꯔꯛꯄ ꯍꯥꯏꯕ 호이. ꯂꯥꯏꯔꯤꯛꯇꯣ ꯑꯍꯟꯕꯅꯤꯗ ꯌꯥꯅꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯇꯦꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯌꯥꯅꯤ ꯍꯣꯔꯦꯟ ꯑꯃ ꯁꯤꯟꯗꯣꯛꯁꯤꯔꯥ 야라니다. 마두네 해나 밤자리. 분시 수빠. 렘드나 탐자라기. ꯍꯣꯏ ꯍꯣꯏ ꯍꯛꯆꯥꯡ ꯐꯅꯕ ꯍꯣꯠꯅꯁꯤꯀꯣ ꯍꯛꯆꯥꯡ ꯐꯅꯕ 이름태. ꯊꯛꯀꯗꯕꯅꯤ ꯌꯥꯝ 나한테 닦게 돌아가 플라스틱 오일이라며. ꯆꯥꯕ ꯊꯛꯄꯗꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ 이신술루마가 태. ꯅꯣꯂꯦꯖ ꯂꯧꯕꯤꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ 로이즈드리. ꯂꯩꯖꯗ꯭ꯔꯕ 카라글레 한비라고. ꯌꯥꯅꯤ ꯌꯧꯖꯈ꯭ꯔꯒꯦꯀꯣ ꯐꯅꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯦ 놀레스 로가다바. 레이저리바. 오케이 anyway 마땅 싸우다 뭐 그걸 또 쓰고 아이 딱 한잔하게 가만도 니시디. 하이게 칸바 와서. 엄마 따이방아 모기. 헤이 가만 둬래 phòng nó bà bà 그다이데네 해. 윤비 막공 용 칸나보 호너링에다. 조알 하젤락다나 뿜사이 사이크리다나. 아도메레. 에이와함타 한기네. 그리 subject matang no 라이르키 나티바. lagi na tridini bi mari mo mata mangangom si ay lagi ang pahal da balay ko ay do lagi 와함타 한게 하베니. nang nang da wad ko hang bayadra 메레. 뭉시베세 카리노. ha 뭉시베세. 가만히 도게바. 하이게 칸바 와서. 엄마 따이방아 모기. 이미스나 마디 사탐수. 페니ing mga mogi. Hoy be ma yang khat ka no exam se aru bi semester gini ko heng exam dane ro masa lo ibe yor yang khat ka no ko Nile, nang nung shibase kanino kang adyam tayo. Hayo. nung siba Hoy, LOVE love hayo. nung siba L for leg of sorrow Kari, awabagi pa. O for osinoptia Kari, bigi samudra. B for belly of death Ashibagi tampa. E for in of life Unshigi aroiba. Nile, nung shibase di, awabadigi haraga, awabadaloy na bra. hindi kalunay bin Ado Mile, nang niya, si Tim tapipigira. si Tia Hoy, eh how's your kuni sa sa internet ki matam sida how's your kuni si TV daw riba hantana kanya kansa sano. Hubning giwase, pena pangtok sa nabani.
ꯍꯣꯏ ꯐꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯕꯨꯡꯅꯦ ꯄꯤꯔꯅꯦ ꯍꯥꯏꯔꯕꯗꯤꯅꯦ ꯑꯩ ꯁꯤꯊꯤꯗꯨ ꯄꯤꯔꯒꯦ ꯑꯊꯨ ꯑꯀꯥꯏ ꯄꯥꯎ ꯐꯥꯎꯅꯅꯕ ꯐꯣꯟ ꯑꯃ ꯄꯥꯏꯌꯣꯁꯨ ꯏꯕꯦꯝꯃ ꯈꯨꯗꯤ ꯂꯥꯏꯔꯤꯛ ꯐꯕꯅꯤ ꯐꯣꯟꯗ ꯅꯞꯄꯨ ꯌꯥꯗꯦꯗꯣ ꯍꯣꯏ ꯕꯦꯝꯃ ꯅꯪꯅ ꯈꯪꯉꯣꯏ ꯆꯤꯊꯤꯒꯤ ꯃꯍꯥꯎꯅ ꯑꯃ ꯃꯣꯕꯥꯏꯜꯒꯤ ꯃꯍꯥꯎꯅ ꯑꯃ ꯑꯩꯗꯤ ꯆꯤꯊꯤꯗ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯐꯔꯦ ꯆꯤꯊꯤꯗꯨ ꯄꯤꯔꯣꯁꯦ ꯑꯩ ꯄꯤꯔꯒꯦ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ ꯏꯗ꯭ꯔꯤꯕ ꯀꯔꯤ ꯑꯩ ꯀꯥꯗ ꯏꯔꯝꯃꯒꯦ ꯅꯪ ꯆꯪꯉꯣꯀꯣ ꯃꯁꯤ ꯐꯥꯒꯤꯗꯒꯤ ꯇꯝ ꯇꯝꯅ ꯁꯨꯝ ꯑꯣꯜꯂꯦꯅꯦꯍꯦ ꯉꯥꯏꯈꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯥꯄꯣꯏꯗ ꯆꯤꯊꯤꯁꯤ ꯄꯤꯕꯤꯌꯣꯅ ꯄꯤꯔꯛꯑꯒꯅ ꯑꯩꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯍꯣꯏꯗꯦ ꯇꯥ ꯊꯝꯕꯥꯗ ꯐꯖꯅ ꯌꯥꯍꯜꯂꯒ ꯗꯥꯄꯣꯏꯅ ꯄꯤꯔꯛꯄ ꯁꯥꯔꯒ ꯃꯉꯣꯟꯗ ꯑꯩꯅ ꯁꯠ ꯐꯁꯔ ꯂꯣꯏꯗꯨꯕꯣ ꯑꯁ ꯌꯥꯝ ꯂꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯆꯟ ꯅꯨꯄꯤꯁꯤꯕꯣ ꯉꯔꯥꯡꯗꯪ ꯍꯣꯁꯇꯦꯜꯗꯒꯤ ꯂꯥꯛꯑꯦ ꯉꯁꯤ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯌꯦꯡ ꯍꯜꯂꯣꯏꯁꯨ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯟ ꯅꯨꯄꯤꯁꯤ ꯏꯃꯥ ꯕꯕꯥꯅ ꯄꯤꯁꯛ ꯄꯤꯅ ꯍꯨꯟꯗꯣꯛꯑꯝꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯆꯥꯎꯅꯕꯁꯨ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯥꯖ ꯁꯣꯟꯖꯕ ꯃꯇꯝ ꯌꯧꯔꯛꯄꯁꯤꯗ ꯑꯩꯅ ꯁꯤꯜꯂꯤꯕꯁꯤ ꯍꯥꯟꯅ ꯍꯥꯏꯗꯦ ꯀꯥꯏ ꯍꯥꯏꯅ ꯃꯥꯅ ꯍꯌꯦꯡ ꯋꯥꯔꯧꯔꯛꯀꯗ꯭ꯔꯥ ꯉꯁꯤ ꯐꯥꯎꯗ ꯃꯕꯨꯡꯉꯩꯅ ꯍꯥꯏꯕꯗ ꯏꯜꯂꯨꯗ ꯂꯥꯛꯄ ꯏꯆꯟꯅꯤ ꯋꯥꯔꯧꯔꯣꯏ ꯁꯤ ꯄꯣꯏꯔꯩꯗꯨꯕꯨ ꯑꯩ ꯐꯣꯟ ꯇꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯍꯜꯂꯣ ꯑꯪꯀꯜ ꯗꯤꯁꯤ ꯁꯥꯏꯕꯨ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯊꯣꯛꯈ꯭ꯔꯕ ꯑꯣ ꯑꯩ ꯁꯤꯗ ꯑꯩꯅ ꯀꯧꯕꯗ ꯑꯩꯅ ꯉꯥꯏꯖꯕ ꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑꯕꯅꯦ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯔꯦ ꯇꯥꯃꯣꯏ ꯇꯥꯃꯣ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯁꯦ ꯑꯣꯏꯅ ꯑꯣꯐꯤꯁꯇꯒꯤ ꯗꯥꯏꯔꯦꯛ ꯂꯥꯛꯆꯔꯕꯅꯦ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦꯗꯣ ꯅꯪꯅ ꯗꯤꯁꯤ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯁꯤ ꯑꯝꯇ ꯎꯅꯕ ꯐꯪꯗꯕ ꯑꯗ ꯑꯩꯅ ꯀꯩꯅꯣꯝꯁꯨ ꯇꯥꯟꯅꯅꯤꯡꯕꯗꯒꯤ ꯍꯣꯏ ꯇꯥꯃꯣ ꯅꯪꯕꯨ ꯑꯩꯅ ꯁꯤꯗ ꯀꯧꯕꯅꯤ ꯌꯥꯏ ꯇꯥꯃꯣ ꯑꯗꯣ ꯅꯪꯅ ꯗꯤꯁꯤ ꯑꯣꯏꯔꯛꯄꯁꯤꯗꯩꯗ ꯅꯪ ꯍꯥꯟꯅ ꯑꯣꯏꯗ꯭ꯔꯤꯉꯩꯒ ꯍꯧꯖꯤꯛ ꯑꯣꯏꯔꯛꯄꯒ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯏꯗꯣꯛꯅ ꯍꯦꯟꯗꯣꯛꯅ ꯑꯩꯗꯤ ꯊꯑꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯣꯂꯦꯖ ꯈꯔ ꯂꯧꯔꯒ ꯁꯨꯝ ꯗꯦꯚꯂꯞ ꯑꯣꯏꯅꯕ ꯑꯩꯅ ꯁꯨꯝ ꯍꯣꯠꯅꯖꯔꯤꯌꯦ ꯇꯥꯃꯣꯅ ꯍꯥꯏꯒꯗꯕꯗꯤ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯌꯦꯡ ꯅꯪ ꯌꯦꯡꯒꯗꯕꯅꯤꯀꯣ ꯄꯣꯏꯔꯩ ꯍꯣꯏ ꯇꯥꯃꯣ ꯇꯥꯃꯣ ꯍꯥꯏ ꯏꯆꯟ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯥꯛꯏꯅꯦ ꯍꯥꯏ ꯁꯤ ꯂꯩꯅꯦ ꯇꯥꯃꯣꯁꯤ ꯂꯩꯅꯦ ꯆꯂꯥꯛꯑꯣ ꯍꯣꯁꯇꯦꯜꯗ ꯂꯥꯛꯑꯦ ꯃꯦꯂꯩ ꯃꯦꯂꯩ ꯉꯁꯤ ꯑꯃꯨꯛ ꯍꯟꯅꯦ ꯐꯤꯔꯣꯜ ꯁꯨꯕꯅ ꯇꯧꯔꯤꯁꯤꯗꯤ ꯁꯤꯕꯨ ꯑꯌꯥꯝꯕ ꯃꯤ ꯑꯉꯥꯡꯗꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯕ ꯅꯠꯇꯦꯗ ꯍꯦ ꯂꯥꯛꯑꯣꯅꯦ ꯍꯦꯛꯁꯤ ꯂꯩꯅꯦ ꯍꯥꯎ ꯑꯩ ꯂꯥꯏ ꯄꯣꯠꯁꯤꯡꯗꯣ ꯂꯣꯏ ꯁꯨꯔꯕ꯭ꯔꯣ ꯁꯨꯔꯤꯅꯦ ꯂꯣꯏ ꯌꯣꯝꯃꯤꯅꯦ ꯁꯨꯔꯗꯤꯅꯦ ꯄꯣꯠ ꯆꯩꯗꯣ ꯂꯧꯊꯣꯛꯔꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦꯕ ꯑꯁ ꯒꯥꯏ ꯈꯨꯅꯃꯨꯛ ꯋꯥꯔꯤ ꯑꯝꯇ ꯐꯖꯅ ꯈꯟꯅꯈꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯕꯁꯤ ꯏꯁꯥꯁꯦ ꯕꯣꯔꯤꯡ ꯆꯨꯏꯕ ꯑꯩꯅꯦ ꯑꯩ ꯍꯣꯁꯇꯦꯜꯗ ꯂꯩꯖꯒꯦꯕ ꯑꯝꯇ ꯄꯣꯠ ꯆꯩꯗꯣ ꯂꯧꯊꯣꯛꯔꯣ ꯆꯠꯂꯣꯕ ꯍꯩꯃꯥ ꯅꯪꯅ ꯍꯥꯏꯕ ꯀꯩꯅꯣ ꯑꯌꯤꯡꯕꯤ ꯐꯨꯠ ꯀꯥꯗ ꯑꯩ ꯂꯣꯏ ꯌꯣꯝꯃꯝꯅꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯂꯧꯊꯣꯛꯔꯣ ꯆꯠꯂꯒꯦꯕ ꯉꯥꯏꯈꯣꯗꯦ ꯅꯪ ꯀꯅꯥ ꯂꯥꯛꯑꯦ ꯈꯪꯕ꯭ꯔꯥ ꯀꯅꯥ ꯂꯥꯛꯏꯅꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯩꯗꯤ ꯎꯍꯧꯗꯦ ꯐꯖꯔꯦ ꯑꯌꯤꯡꯕꯤ ꯋꯥ ꯐꯖꯅ ꯍꯥꯏꯍꯧꯔꯒꯦ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪꯕꯨꯗꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯦ ꯅꯪ ꯍꯣꯁꯇꯦꯜꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯔꯥ ꯍꯣꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯇꯁꯣ ꯀꯩꯗꯧꯔꯒꯦ ꯐꯤꯗꯣ ꯂꯧꯊꯣꯛꯔꯣ ꯆꯠꯂꯒꯦ ꯍꯩ ꯊꯦꯡꯉꯦ ꯂꯧꯊꯣꯛꯀꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯍꯦ ꯋꯥꯔꯤ ꯑꯝꯇ ꯈꯟꯅꯈꯤꯁꯦ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯑꯩꯒ ꯗꯥꯄꯣꯔꯤꯒꯅꯦ ꯑꯗꯨꯝ ꯁꯥꯖꯍꯧꯔꯒꯦ ꯑꯩ ꯐꯤꯗꯣ ꯂꯧꯊꯣꯛꯔꯣ ꯆꯠꯂꯣ ꯊꯦꯡꯉꯦꯕ ꯂꯧꯊꯣꯛꯀꯦ ꯍꯣꯏ ꯇꯥꯃꯣ ꯃꯥꯒꯤ ꯄꯣꯠꯁꯦ ꯍꯦꯛꯇ ꯂꯧꯊꯣꯛꯑꯒꯦ ꯍꯦꯛ ꯂꯧꯊꯣꯛꯂꯗꯕ ꯍꯣꯏ ꯌꯥꯔꯦ ꯇꯥꯃꯣ ꯍꯦꯛꯇ ꯅꯤꯡꯉꯥꯏꯁꯤꯅꯀꯣ ꯅꯆꯟ ꯅꯨꯄꯤꯁꯦ ꯃꯔꯥꯝ ꯊꯤꯕꯅꯦꯕꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯩꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯅꯨꯡꯁꯤꯔꯤꯁꯦ ꯑꯇꯩ ꯀꯦꯝꯕꯤ ꯅꯠꯇꯦ ꯃꯔꯝ ꯃꯣꯛꯄꯒꯤꯅꯤ ꯑꯩ ꯇꯟꯖꯥ ꯐꯪꯍꯧꯔꯔꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤ ꯑꯩꯒꯤ ꯇꯥꯃꯣꯒꯤ ꯄꯨꯛꯆꯦꯜꯗ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯣꯀꯦ ꯑꯦꯅꯤꯋꯦ ꯑꯗꯣ ꯅꯪ ꯃꯥꯁꯇꯔ ꯂꯣꯏꯗꯣꯔꯤꯅꯦꯀꯣ ꯃꯥꯁꯇꯔ ꯂꯣꯏꯔꯒꯗꯤ ꯅꯪ ꯁꯤ ꯃꯈꯥꯁꯤ ꯀꯩ ꯍꯣꯠꯅꯒꯦ ꯈꯜꯂꯤꯒꯦ ꯑꯌꯤꯡꯕꯤꯗꯣ ꯍꯥ ꯂꯥꯏꯔꯤꯛ ꯈꯨꯐ ꯑꯃꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤ ꯃꯥꯗꯤꯅꯦ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯀꯜꯂꯤꯗ ꯃꯥꯗꯤ ꯁꯥꯏꯟꯇꯤꯁ ꯑꯣꯏꯌꯣ ꯍꯥꯏꯕꯁꯤ ꯉꯝꯈꯤꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯇꯥꯆꯧ ꯈꯣꯏꯅ ꯃꯈꯣꯏꯅꯗꯤꯅꯦ ꯅꯨꯄꯤꯅ ꯑꯣꯖꯥ ꯑꯣꯏꯕꯁꯦ
ꯌꯥꯝ ꯄꯥꯝꯃꯦꯅ ꯍꯥꯏ ꯃꯥꯜꯂꯦ 어, 아잉비 하시에 난기 MU다 난가 얌는 너때는 비 베스트 프렌드 나트로네. 호 어, 양파이 호나버간 마통 버서 강바이브드니까. 아도 난기디 어이다 모나버거리 오행기 칼리게 봐. 농함도 놈이 따오 파보네 라링 마나 하다 레이바 어떤 부와 칼라마 쌍바자 하나때 어두보네 한뜩디 카라 올리 거리고. 하. 다보래 디시시 어. 오자 누피 로보 좀 야브라 하이, 까이노는 항이 왕도 봐. 다보래 오자 신웅 시브라 그래도 왜 농시로이드노 오자 해버시디 아코이기다 먹더디 이쇼르가 싸만나이 아코이노 왜리바 ngasi 비티비다 파워로 마상 나르바 미싱제 오자기 마코토기 돌ꯛ 방악더니 오자나 셈비 사비라가 딱비 담비로 이렇게 방악더니드나 아드나 오자디 아기 담모이디 어떻게 못이 와는 칼리 거 오자 오르까도 미드는 시브라 아이 오자 오르까도 미 티럭파 하이니네 마삭 파자가니 잉가니 떡가니 하이행 마우라가 레사비 사로에바 hꯧ지 람나라버스네 아이나 살롱나 살럭방 없네바 에 숨리에 벌레 말레 맞다 정고 파물라 야래 이 판만드는 와라보니 나뭐 사이 다모다디 팅이 하대 너무 한번 팅들이보네 탱제자노 ngasi디 나카이 마싱데 야다바 거리나 그 생들봐 나포레 아 미 외기 외유 라이 외기 외유 구동사 바이브스드네 빡빡했다 방야포티고 오이니 자스 never come twice 구동사바 입시 아니라 순에 핵다 방부야 버는디 거 호나버디 간다버야디 호이. 마이티레 하이드노수 아고 호나버디 레빼야디 시캉자가다 봐 에이 에도 뭐 호나르게다 나포레 내기 마이키 땅 강아 로라 하 허지부 거리 마이가 성학생 레이리게미 거기다 오르게미 나포레 아 능 미카남다 하이독보다 야드고 나는 짱이다 뿌리 문제 어이까 뭐 그래도 그렇게 했네. 나는 지금 왜 쇼라 불어 왜 그래? 암다가 지타 오드릴 거야 시타고 들었니? 영원히 에이 미기 피해봐도 하나 아잉비도 아잉비도 뭐 와서 와야 되나 로이 여러분이 아잉비를 사람은 난 받는다. 이몽도 깨끗이 타기엠도 이용을 줘봐 하이 기사들 밀려냐고. 지타들이야 로이 쇼래야 너무 안 하는 뭐 요미세 로이 소라버니 로이 소라버니. 나포레 아 아이 쌀라게 파래 짜하기 도 어이 나도 까이 노르겠다 또 와리엠도 땀도 가는 게 셈니다 뭐. 까이 노버도 아 삐숙빙이 삐뚝빙이 되게 타이네 되게 다성나 해봐 와 인도는 딸라이나 또 까이 노 하루 탱이버도 뱀아 나시디는 싸우락 상하이 아두나 보이래기 마빠나 아이고 나이 셀로 있는 거기 방법 뭐만 나거든기 난가 보이래기 루홍버기 아이나 야바 비토 그랬니 뱀아 까리기 까빈도 이봉래 실내세 이 새끼 반응을 다 먹더니 뭐 보이래 낭이 바쁜가 낭이 다 먹으러 실내세 낭이 아빰빰 하요 낭이 아빰빰 그거 다 먹어 하이 아이 tamogi thauza lai ngasi su kaujadri matamado aina picture pinge tamona ibu hone birakpani tama miyoine hinjarabasu tamogi thauza la ngasi miyoy balakta telhan birakpani tamo aigi pabung masa aigi dam to wajaraba aina pisik piling edigi sama masi tumba masi masa aigi dam ka khanjaraba pabungna ai pabungna hairabadi ai kaigo mo khalamata khaloi babung na bo 할아버지 이 그대로 야봉 엉은 아버지 나기 babung 너 알고 빵새 아이 못 됐다 먹이 이거 Mele, ahan buru pamikupta, magi ispista harubadagi, ay mangwanda pong mawawi. Hayo Mele, yung shiba si kamay dogi. Say, ita hayo ba? Yung shiba si kamay dogi ba Mele?
그이더러게마 그이더러게미 난 ꯑꯩꯉꯣꯟꯗꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯁꯦꯡ ꯈꯛꯇꯪ ꯑꯩ ꯅꯉꯣꯟꯗ ꯍꯪꯖꯒꯦ ꯅꯪꯒꯤ ꯀꯅꯥꯒꯨꯝꯕ ꯃꯔꯨꯞ ꯃꯄꯥꯡ ꯆꯥꯟꯅꯖꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ ꯑꯩꯒꯤ ꯇꯥꯃꯣꯒꯤ ꯋꯥꯐꯝ ꯇꯥꯃꯣꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯐꯤꯔꯦꯞ ꯑꯩ ꯍꯟꯗꯣꯛꯑꯣ ꯍꯥꯏꯔꯕꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯅꯪꯒꯤ ꯀꯔꯤ ꯈꯟꯕ ꯂꯩꯕꯒꯦ ꯍꯥ ꯈꯨꯝꯃꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯁꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯒꯕ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯕ ꯃꯥꯏꯊꯣꯡꯗꯣ ꯑꯩ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯊꯥꯒꯗꯕ ꯈꯣꯡꯊꯥꯡꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯧꯒꯗꯕ ꯐꯤꯔꯦꯞꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯑꯣꯏꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯜꯂꯣ ꯀꯊꯝꯕ ꯅꯪꯅ ꯗꯥꯄꯨꯔꯤ ꯁꯥꯔꯒ 이기ꯕ ꯆꯤꯊꯤꯗꯣ ꯑꯩ ꯏꯃꯤꯗ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯄꯤꯈ꯭ꯔꯕ ꯅꯝꯂꯝꯕ ꯑꯩꯒꯤ ꯃꯪꯂꯥꯟ
ꯑꯩꯅ ꯄꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯈꯪꯉꯕꯣ ꯇꯥ ꯊꯝꯕꯥꯜꯅ ꯄꯤꯔꯝꯃꯤꯅꯦ ꯍꯩꯃꯥ ꯏꯁꯨꯛ ꯁꯨꯛꯊꯕꯒ ꯁꯥꯔꯗꯅ ꯀꯌꯥꯗ ꯃꯥꯜꯂꯤꯅꯣ ꯌꯦꯡꯉꯨꯀꯣ ꯑꯁ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯌꯥꯔꯤ ꯇꯣꯛꯑꯣꯕ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯥꯒꯤ ꯄꯥꯎ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯔꯣ ꯃꯤꯂꯩ ꯅꯪꯒꯤ ꯃꯤ ꯁꯥꯟꯅꯕꯤꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ ꯍꯥꯏꯕꯅꯦ ꯇꯨ ꯆꯤꯊꯤꯁꯤꯗ ꯏꯔꯩꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯗꯨ ꯃꯤꯂꯩ ꯑꯩ ꯏꯊꯟꯇ ꯆꯠꯄꯤ ꯀꯥꯏꯖꯩꯌꯦꯕ ꯅꯪꯒ ꯆꯠꯃꯤꯟꯅꯁꯤꯀꯣ ꯑꯌꯤꯡꯕꯤ ꯂꯤꯌꯨ ꯃꯥꯒꯤ ꯃꯔꯝꯗ ꯅꯪꯅ ꯂꯤꯅꯤꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯛꯊꯕ ꯅꯥꯏꯗꯅ ꯇꯥꯕ ꯉꯝꯒꯅꯤꯌꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯦ ꯅꯪꯕꯨ ꯋꯥꯔꯤꯕ ꯅꯪꯕꯨ ꯋꯥꯕ ꯍꯩꯕ꯭ꯔꯅꯦ ꯅꯪꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯃꯦꯂꯩꯗꯣ ꯉꯁꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯃꯝꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯍꯣ ꯉꯥꯟꯊꯣꯛꯑꯣ ꯉꯥꯟꯊꯣꯛꯑꯣ ꯀꯗꯥꯏꯗꯒꯤ ꯂꯥꯝꯂꯨꯔꯤꯕ ꯃꯝꯕꯅꯣ ꯃꯥꯏꯊꯣꯡꯗꯤ ꯂꯥꯡꯁꯟꯅꯔꯒ ꯅꯕꯨꯛꯅꯤꯡꯗꯗꯤ ꯑꯩꯒꯤ ꯏꯇꯧ ꯌꯦꯡꯉꯒ ꯄꯦꯟꯅ ꯅꯣꯛꯏꯕ ꯅꯠꯇ꯭ꯔꯣ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯒꯦꯔꯥ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯈꯟꯒꯦꯔꯥ ꯅꯪꯅ ꯈꯟꯅꯤꯡꯕ ꯈꯟꯖꯧ ꯅꯪꯉꯣꯟꯗꯕꯨ ꯑꯩꯗꯤ ꯀꯩꯗꯧꯕꯤ ꯏꯀꯥꯏꯗꯣꯏꯕ ꯑꯁꯨꯝꯅ ꯑꯋꯥꯕꯁꯦ ꯈꯥꯡꯗꯨꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃꯩ ꯍꯦꯟꯅ ꯐꯩ ꯈꯤꯠꯁꯤꯕꯤꯔꯅꯨ ꯌꯥꯔꯦ ꯁꯤꯒꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯝꯈꯨꯋꯣ ꯃꯤꯂꯩ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯀꯗꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯇꯣ ꯅꯪ ꯀꯅꯥꯅꯣ ꯈꯪꯉꯕ ꯅꯪꯅꯦ ꯅꯪ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯁꯤꯕ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒ ꯂꯩꯔꯤ ꯗꯥꯄꯨꯔꯦꯒꯤ ꯆꯤꯊꯤꯁꯤꯕꯨ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯇꯥ ꯊꯝꯕꯥꯜꯗ ꯄꯤꯔꯝꯃꯤꯅꯣ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯦꯛ ꯄꯤꯔꯝꯃꯁꯨ ꯌꯥꯕꯁꯤꯕꯨ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯖꯈ꯭ꯔꯦ ꯅꯪ ꯑꯩꯅ ꯑꯄꯤꯛꯄ ꯑꯉꯥꯡꯕꯨ ꯃꯩꯕꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯩꯁꯥꯁꯤꯅ ꯀꯅꯥꯗ ꯑꯃꯨꯛ ꯇꯥꯏꯅꯒꯅꯤ ꯑꯌꯤꯡꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯑꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯛꯄꯤꯗꯨꯅꯇ ꯂꯩꯔꯗꯨꯕꯨ ꯉꯁꯤꯅ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯍꯪꯉꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯇꯥꯛꯑꯝꯗꯅ ꯂꯣꯟꯅ ꯃꯥꯡꯉꯨꯕꯒꯤ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏ ꯑꯩꯁꯨ ꯈꯜꯂꯨꯔꯒ ꯄꯨꯛꯅꯤꯡꯁꯤ ꯅꯨꯡꯁꯤꯕ ꯍꯧꯔꯛꯑꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦꯀꯣ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯠꯅꯈꯤꯒꯗꯕ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯥꯏꯅꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯋꯥꯕ ꯍꯧꯔꯛꯑꯦ ꯅꯪꯗꯤꯅꯦ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯅꯪ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯂꯩꯕ ꯉꯝꯃꯣꯏꯑꯕ ꯑꯌꯤꯡꯕꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯊꯥꯖꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯄꯪꯂꯥꯞ ꯂꯥꯞꯅ ꯊꯥꯖꯔꯨꯅꯣ ꯍꯥꯏꯌꯣ ꯅꯪꯅ ꯊꯥꯖꯍꯜꯂꯨ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯊꯥꯖꯕꯤꯔꯣ ꯍꯥꯏꯔꯨꯔꯁꯤꯔ ꯈꯪꯗꯦ ꯅꯪ ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯃꯤꯡ ꯈꯪꯅꯤꯡꯗ꯭ꯔꯥ ꯍꯣꯏ ꯕꯦꯝꯃ ꯅꯪꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯃꯤꯡꯒ ꯂꯩꯔꯝꯈꯤꯔꯣꯏ ꯑꯌꯤꯡꯕꯤ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯐꯥꯒꯤꯅ ꯁꯨꯝ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤꯁꯤ ꯁꯦꯔꯤꯌꯁꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯗꯤ ꯐꯥꯒꯤꯗ ꯁꯦꯔꯤꯌꯁ ꯌꯥꯝꯅ ꯍꯩꯔꯤꯗꯨꯗꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯗꯤꯁꯤ ꯄꯣꯏꯔꯩꯅꯤ ꯍꯣꯏ ꯕꯦꯝꯃ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯕꯤꯕ ꯑꯩꯒꯤꯗꯃꯛ ꯅꯠꯇꯦꯅꯦ ꯗꯤꯁꯤ ꯄꯣꯏꯔꯩꯗ ꯅꯠꯇꯦ ꯅꯪꯒꯤꯗꯃꯛ ꯂꯣꯏꯅ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤꯌꯦ ꯑꯌꯤꯡꯕꯤ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯐꯥꯒꯤꯅ ꯁꯨꯝ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯁꯦꯔꯤꯌꯁꯅꯤ ꯀꯗꯥꯏ ꯆꯤꯊꯤꯗꯨ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯆꯤꯊꯤꯗꯨ ꯄꯤꯔꯛꯑꯣ ꯃꯦꯂꯩ ꯆꯤꯊꯤꯗꯨꯗꯤ ꯊꯣꯛꯀꯅꯨ ꯅꯪꯅ ꯐꯥꯒꯤ ꯇꯧꯕ ꯀꯌꯥ ꯑꯩ ꯁꯥꯎꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯪꯖꯔꯤꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯤꯊꯤꯗꯨꯃꯗꯤ ꯅꯪ ꯃꯤꯔꯥꯏꯕꯤꯒꯅꯨ ꯃꯦꯂꯩ ꯀꯗꯥꯏ ꯆꯤꯊꯤꯗꯨ ꯄꯤꯔꯛꯑꯣ
ꯅꯪꯅ ꯃꯍꯧꯁꯥ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯕꯤ ꯑꯊꯣꯏꯕ ꯑꯩꯅ ꯑꯃꯨꯛꯇ ꯎꯅꯕ ꯄꯥꯝꯃꯤ ꯑꯩꯕꯤ ꯑꯩꯅ ꯑꯃꯨꯛꯇ ꯎꯅꯁꯤ ꯑꯩꯕꯤ Dabra, noi kena dai cai thula yo. Mieng dang chum da pakhang masa sing la de ma khune da dang la lo. Du ko ke yaw ma de ne. Ai ko ro. Ai kap thak ke ba. Ai section le go. Shuk yam nan la ga. Yum ma mo nam de to khani kha. Ko mo yum ji ba. Ko nam yu di ni. 그놈을 잘라. 거울에 대해 얘기를 해. 오 юм시오 밀레비 브로. юм시오 밀레비 브로. 오 юм시오 아이코이 밀레이 코이게. 그래 보이네. 군디 불리 말해. 미운 여자가 여기. 아이고 이 멜레이드 놈 까도 놈 짝해도 강디에 뭐 따오 이제 라군이 라디에 마삭도 ದಂ디 우라 닝그레도 거 이제 넌 이시게도 봐봐 왕도 낭나 한 거담 때인 한 거담이 낭 시대 깨도 라이노 에이 왕 사람도 미 마삭하라고 강나파이 에이세 꼬강니 꼬강 가만도 꼬강 어 소리 사 워로비노 애기 하이니 비시 다도 비당 넘다 봐 맞동 뭐노 이 택시 가시 가이자 워로비 소이그라디 나 맞동네 소이드로 뭐노 머리 원을 저게 아도 사 가염 땅 저게 봐 ning 사나 락비리시 링비레시 юм다기 레트가 오피스다기 오비라브라 오피스다기네 가기나 오피스다기 오디 예스 비다 파운트 첸저기 큰바 그리포 서직 바로 짜가라가 거의 좁은 레이리엔 하겠다 헐 이리 나기 그런데 시디 꼭지 베라 안 되잖니 오 아이비롱게 아도 낭 수아기 마티엠다 방문드나 야 샤르 카리 메티노 방지게 사 카리 메당 하비 멜레이 레브레모 아이 라에요 암도 꼭 들어 चलो 어 멜레이 꼭 돌아와 봐 कोई नहीं है मसक उठते बा चलो हम तक को करो 하 सही मरी मंगा सरिसरा थांग का तामुदो सिदा पांगों तन का पांगनी यानी यानी पांगे सा सोदे पेले को ए थिंग में अब नती ने को थरो ने 아 꼭 독도리 해배도 사이다 करी हाई हाई 사이다 배틀리 꼭 हाई हाई दो 사이다 배틀리 꼭 करी हाई मफमसी चाहिने पुंगला करिगिन से चाहिना रिसे चाहिने पुंगला तामो केनोने कोई हक्상 사진 तौजरमबनी हक्상 사진 तौब कायना एक्सरसाइज तौजरमबो होय नंगरानो तमोई कोंहां कमांडो कोंहां आई कोई मेलेगे सुम आई मेलेगे मबुंग ओ ननगरा अमाई थंबान निंग मेलेगे मबुंग है नत्रदो 아우 와로 위에 있고 강내도 저번에 아도 당오 거의 뭐 숨리에 빠가 밤 되게 갈라 밤 너희 아코이 밀레기 마마나 싱네가 아 파래 아이씨 미 그나 레제도 시다 더도 엄마 토크도 레이바 너희 니라 그 뭐땡 방비니 칼로데 얌 하라오에고 또 그리 또 아이 위에서 타서게 아 가가 너희는 운나발 라이바 멜레이도 인도엄 자나 자고 우드기 자키 나시 할라로 아 밤 와리 다르지 밤 토이도파 라이디다도 너희니 라비스 다이나 누파 마용나 행 이렇게다봐 보채 하진고리 보채싱도 아도 고나봐 라카다봐 아데도 너희니 그러가 방아모 하겠다 우리 멜레이 루홍가 도레니 bunga 루홍 위리 랑이시 이bunga 그래 난 민도 그래 봐
Karigino? Ha? Karigino na? Nang kita sa kumati na mabuhi. Nang ningtong na karigino. Ha? Nang karigino ko tungkol di ba na? Come on. Like si manong ibabay sin sa kanaka. Ha? Like manong ibabay sin sa kanaka na ipo na. At juga. Matat sekali besi tisi pun nang na. Nikin nap sekali ka. Nang nali sekali dia. Ha? Karigino. Karigino. Come on. Nagay kini sa natin. Nabunggi ning matungan bagang daba. Nalamagi ning matungan bagang daba. Nagsip ka naman, Mina! Inamaga, tasaw ka na walang pimanat na. Ibu kenalang laga walang pigani. Sila ma, ibu pukuin na ma. Kau kena? Nangayi! Nangayi! Nangayi naman kau kena. Nangayi na magnap na. Nangayi tasaw na. Reporter na baka. Kamu masama ka kung saraga. Nabagkadahay na suwi ka ikan mo na nagitapuan na nagpa. Di ko kung lalapan ng nagasi. Kanigina nagasigal na mga dari ba? Ah! Nagasigal mga dari si kanina. Inama. Tachaw ka. Inama ka na. Ay nagkanado ay nasaro kanina ma. Ibabog na kapiyo inama. Kang Yesu, ini yung mas labo matamda. Nagsi ay na. Ibog tugi sa amang ni kan kabane. Nagitasang nagifam na so. Nagsi, nasama ni kalawad na. Nagitasang nagifam na saksina sa pinarag panen. Mahibang silbi ko kung manang nagkarigina. Itagiraw na sa mga tao ni ba? Nangatasa mo mati na mag-ining matungong ng hakimutan. Nang nagkagina magdala na nangatasa mo na mag-ining utungan mga kamdim si ma. Ay lang kayo naman. Inang naman ang ulog sino pa na tiya kami. Inang mo naman sinagin pa ito tayo ba? At kimami. Isay ka tayo mo na niya. Gabi, nagitasaw pa din naman nagkaginom sa sino din ako. Nagiwakal din eh. Naginaman pa din tasaw ni Ibse. Nagitasaw sa sahaw na loy naman eh. Nagitasaw ko makunin pilang na naman eh. Nagitasaw ginang marining matulabawan na naman matamda. Nang ilambido, nagwadasaw ko na ganyan. Nang matamdo pa ako din ang tasawin na maginang wakal kalupa. Lala, nagatasaw ko sa tiyembe. Imuntan sila. Ay, lagi. Itima, ay hindi classmate ni. Nung tigi sumuna naman tigi kangabi lakthong na kigum tawbo da nungaitan sim sa thok sar ko ni tema. Ya sir itima. Bunga, Tema. makitasaw na so. Pubisibig naman eh. Manamay na sumako. Bunga. Magyaning magkamata. Ay ko na. Waring ang sana mo. Waring ang sana mo.
ꯑꯌꯤꯡꯕꯤ ꯀꯝꯗꯧꯔꯤ ꯂꯣꯌꯝꯕ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯅꯪ ꯅꯪꯅꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯣ ꯅꯪꯒꯤ ꯌꯥꯏꯐꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯂꯩꯔꯣꯏ ꯍꯥꯏꯌꯣ ꯑꯩ ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯍꯥꯏꯌꯣ ꯑꯩ ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯂꯣꯌꯝꯕ ꯅꯪ ꯑꯩꯕꯨ ꯁꯥꯔ ꯄꯣꯏꯔꯩꯒ ꯑꯃꯨꯛꯇꯪ ꯎꯅꯍꯟꯕꯤꯌꯣ ꯅꯪ ꯑꯩꯕꯨ ꯃꯥꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯍꯟꯕ ꯉꯝꯂꯣꯏꯗ꯭ꯔꯦ ꯂꯣꯌꯝꯕ ꯑꯌꯤꯡꯕꯤ ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯤꯡꯂꯨꯔꯅꯨ ꯀꯔꯤꯒꯤ ꯅꯪꯒꯤ ꯄꯩꯁꯥ ꯂꯥꯡꯕ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯌꯤꯡꯕꯤ ꯑꯩꯅ ꯀꯔꯤꯒꯤ ꯃꯩꯁꯥ ꯂꯥꯡꯒꯗꯧꯔꯤꯕ ꯃꯍꯥꯛꯁꯨ ꯑꯩꯕꯨ ꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯒꯅꯤꯌꯦ ꯑꯌꯤꯡꯕꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯒ ꯂꯥꯏꯕꯛꯀ ꯃꯇꯝ ꯄꯨꯝꯕꯗ ꯈꯨꯠꯁꯝꯅꯔꯒ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯅꯤꯡꯖꯔꯨꯕꯅ ꯑꯃ ꯅꯣꯡꯗꯝꯕꯒꯤ ꯈꯨꯗꯣꯜꯅ ꯑꯃ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯈꯨꯝꯃꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯀꯔꯝꯕ ꯅꯝꯊꯥꯛꯀꯤ ꯂꯥꯡ ꯄꯨꯔꯒꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯑꯌꯤꯡꯕꯤ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯝꯒꯦ ꯍꯥꯏꯅ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯈꯟꯈꯤꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯦ ꯑꯩꯅ ꯅꯪꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯉꯝꯈꯤꯗꯦ ꯅꯠꯇ꯭ꯔꯣ ꯑꯌꯤꯡꯕꯤ ಛೆ ꯆꯦꯡꯉꯣ ꯑꯩꯒꯤꯁꯨ ꯃꯔꯥꯟ ꯈꯪꯅꯅꯕ ꯅꯪꯒꯤ ꯑꯆꯨꯝꯕꯔꯥ ꯄꯣꯏꯔꯩ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯃꯁꯤꯕꯨ ꯑꯁꯦꯡꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅꯝꯕꯔꯣ ꯑꯌꯤꯡꯕꯤ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯝꯒꯦ ꯍꯥꯏꯅ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯌꯤꯡꯕꯤ ꯑꯌꯤꯡꯕꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄ ꯂꯨꯍꯣꯡꯕꯒꯤ ꯃꯔꯥꯡ ꯇꯧꯕꯁꯦ ꯃꯤꯔꯣꯡꯒ ꯂꯩꯇꯕꯅꯦ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯐꯣꯟꯗꯣ ꯐꯪꯗꯦ ꯅꯉꯣꯟꯗ ꯇꯧꯔꯤꯁꯦ ꯑꯋꯨꯟꯄꯣꯠꯀꯤ ꯃꯇꯥꯡꯗ ꯑꯋꯨꯟꯄꯣꯠꯇꯣ ꯌꯥꯝꯗꯅꯕ ꯍꯥꯏꯌꯨꯀꯣ ꯍꯥꯏꯗꯤ ꯑꯋꯨꯟꯄꯣꯠꯀꯤ ꯍꯤꯗꯥꯟꯅꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ ꯀꯣ ꯍꯣꯏ ꯍꯜꯂꯣ ꯁꯥꯔ ꯄꯣꯔꯇꯕꯜ ꯂꯩ ꯁꯥꯔ ꯊꯥꯖꯟꯖꯔꯛꯎ ꯁꯥꯔ ꯉꯁꯤꯗꯤ ꯑꯔꯥꯞꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯪꯍꯜꯂꯨꯀꯣ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯝꯒꯅꯤ ꯌꯥꯅꯤ ꯌꯥꯅꯤ ꯁꯣꯝꯗ ꯃꯊꯪ ꯆꯪꯕ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯁꯥꯔ ꯍꯦ ꯂꯣꯌꯝꯕ ꯂꯤꯛꯁꯤꯟꯕꯤꯌꯣ ꯑꯩ ꯑꯉꯥꯡꯅ ꯁꯪꯒꯣꯝꯗ ꯁꯦꯝꯍꯟꯖꯔꯦ ꯌꯥꯖꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯇꯥꯡꯂꯕ ꯐꯝꯐꯝ ꯑꯃ ꯄꯥꯏꯕꯤꯔꯕ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯤꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯕ ꯗꯤ ꯁꯤ ꯑꯃꯒꯤ ꯄꯨꯛꯆꯦꯜꯁꯤꯕꯨ ꯀꯔꯤꯅ ꯂꯦꯞꯄꯤꯒꯗꯒꯦ ꯃꯔꯨꯞ ꯂꯣꯌꯝꯕꯅ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯕꯨ ꯂꯧꯄꯤꯒꯅꯨ ꯉꯝꯅꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯩ ꯆꯨꯔꯨꯔꯒ ꯃꯩꯗꯨꯗ ꯉꯛꯅ ꯌꯦꯡꯕ ꯉꯝꯅꯗꯦ ꯃꯔꯝ ꯑꯃꯕꯨꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪꯗꯤ ꯈꯪꯍꯟꯕꯤꯌꯨꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯔꯁꯤꯗ ꯈꯪꯕ ꯉꯝꯗ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯒꯦ ꯁꯤꯔꯣ ꯂꯣꯌꯝꯕ ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯕꯗꯤ ꯅꯨꯡꯁꯤꯕꯕꯨ ꯃꯃꯜ ꯂꯩꯇꯦ ꯍꯥꯏꯅ ꯂꯧꯕ꯭ꯔꯣ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯁꯥꯔ ꯃꯤꯕꯨ ꯀꯟꯕꯒ ꯃꯤꯕꯨ ꯍꯥꯠꯄꯒ ꯀꯔꯝ ꯄꯥꯝꯃꯤ ꯀꯔꯤ ꯃꯤ ꯍꯥꯠꯄ ꯄꯥꯝꯕꯤꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯁꯤꯕ ꯃꯄꯨꯡ ꯐꯥꯍꯧꯗ꯭ꯔꯤ ꯃꯄꯨꯡ ꯐꯥꯍꯧꯗꯦ ꯁꯥꯔ ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯍꯥꯛ ꯅꯨꯡꯁꯤꯕꯕꯨ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯂꯩꯇꯦꯡ ꯑꯃ ꯑꯣꯏꯅ ꯌꯦꯡꯕ ꯉꯝꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯑꯩ ꯑꯌꯤꯡꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯏ ꯃꯍꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯑꯩ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯈꯤ ꯁꯥꯔꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯕ ꯑꯌꯤꯡꯕꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯋꯥꯈꯜ ꯆꯣꯏꯔꯤꯕ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯪꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯕꯤꯕ ꯁꯥꯗꯨ ꯃꯈꯨꯠ ꯄꯥꯏ ꯃꯨꯟꯅꯕ ꯇꯥꯏꯕꯪ ꯄꯥꯜꯂꯒ ꯆꯤꯠꯊꯕꯤꯔꯝꯂꯤꯕ ꯃꯍꯥꯛꯅ ꯀꯔꯤ ꯂꯥꯟꯈꯤ ꯃꯍꯥꯛꯅ ꯀꯔꯤ ꯂꯥꯟꯈꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯒꯗꯕꯅꯤ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯨꯔꯤ ꯑꯃꯨꯛ ꯇꯧꯊꯣꯛꯄ ꯄ꯭ꯂꯤꯖ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ
ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯅꯝꯊꯥꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯑꯩꯒꯤ ꯐꯪꯕꯗꯤ ꯌꯥꯔꯣꯏ ꯑꯍꯤꯡꯒꯤꯅ ꯋꯥꯈꯜ ꯆꯣꯏꯔꯗꯤ ꯑꯉꯥꯎꯕꯅ ꯄꯨꯟꯁꯤꯜꯂꯛꯈꯤꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯐꯝꯗ ꯃꯤꯠꯀꯤ ꯄꯤ ꯃꯔꯤ ꯑꯃꯁꯨ ꯆꯤꯊꯗꯕꯁꯨ ꯑꯩꯗꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯩꯆꯥꯛ ꯈꯪꯍꯧꯕꯅꯤ ꯋꯥꯈꯜ ꯑꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯣꯏꯃ ꯂꯣꯏꯃꯕꯨ ꯑꯅꯥꯕ ꯂꯩꯕꯒꯤꯗꯃꯛꯇꯗꯤ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯄ꯭ꯂꯤꯖ ꯁꯥꯔ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡꯒꯤ ꯊꯧꯖꯥꯜ ꯅꯤꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯍꯤꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯈꯪꯅꯤꯡꯕ ꯂꯥꯛꯄꯅꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯇꯦꯡ ꯌꯥꯎꯗꯕꯁꯨ ꯑꯍꯤꯡꯒꯤꯕꯨ ꯐꯅꯕ ꯂꯥꯏꯌꯦꯡꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯕ ꯑꯩꯒꯤ ꯊꯧꯅꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯁꯨ ꯅꯠꯇꯦ ꯂꯦꯞꯈ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯐꯤꯔꯦꯞꯅꯤ ꯑꯩ ꯑꯁꯤꯃꯇꯪ ꯈꯪꯍꯜꯂꯛꯄ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯪꯅꯦ ꯅꯪ ꯁꯦꯡꯅ ꯍꯥꯏ ꯃꯐꯝꯁꯤꯡꯁꯦ ꯃꯁꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯕ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯀꯅꯥꯗ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯂꯥꯟꯈꯤꯗꯦ ꯁꯥꯔ ꯑꯩꯗ ꯆꯪꯖꯒꯦ ꯁꯥꯔ 나다말 의심이요 그일르게 하 ꯁꯥꯔ ꯋꯥꯐꯝꯁꯤꯕꯨ ꯑꯩꯕꯨ ꯁꯥꯔ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯩ ꯇꯥꯖꯔꯦ ꯑꯌꯤꯡꯕꯤꯒꯤ ꯄꯥꯎ ꯇꯥꯕꯤꯔꯕ꯭ꯔꯥ 딸에 ꯁꯥꯔ ꯑꯩꯗꯤ ꯂꯥꯟꯗꯕꯅꯤ ꯑꯩꯗꯤ ꯌꯥꯎꯗꯕꯒꯨꯝꯕꯅꯤꯀꯣ ꯁꯥꯔ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯅꯨ ꯁꯥꯔ 그이노 하리 와펌시고 그이더래 하 ꯁꯥꯔ hujik loy mulame ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ hoine loy mulame kari lergemi ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯝꯗꯕ꯭ꯔꯥ kishu thoidokpa hairamdina ꯑꯩ ꯑꯌꯧꯔꯦ ꯁꯥꯔ ꯋꯥꯈꯜꯁꯤ ꯑꯌꯧꯔꯦ ꯄꯥꯎꯁꯤ ꯏꯁꯥꯅ ꯇꯝꯖꯕꯅ ꯐꯩ ꯃꯤꯅ ꯇꯝꯕꯗꯤ ꯈꯔ ꯍꯦꯟꯖꯤꯟꯈꯤꯗꯅ ꯀꯩꯁꯨꯝꯁꯪ ꯌꯧꯕ ꯁꯣꯏꯗ꯭ꯔꯕꯅꯤ 나탐발라 하니 와펌도 마이크싱나 응원동 칸갈로 그이 ler게 ꯁꯥꯔ ꯀꯩꯅꯣꯅꯤ ꯅꯣꯡꯃ ꯁꯥꯔꯅ ꯑꯌꯤꯡꯕꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯌꯣꯅ ꯑꯌꯤꯡꯕꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯌꯣꯅ ꯑꯩꯈꯣꯏ ꯃꯦꯂꯩꯗ ꯄꯤꯕꯤꯈꯤꯕ꯭ꯔꯥ ꯆꯨꯝꯃꯤ ꯑꯩ ꯄꯤꯒꯦ ꯀꯩꯗꯧꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯑꯩꯈꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯋꯥꯍꯩ ꯂꯥꯏꯔꯤꯛꯇꯨꯒꯤ ꯆꯦꯅꯥ ꯃꯅꯨꯡꯗ ꯑꯩꯅ ꯏꯔꯒ ꯑꯌꯤꯡꯕꯤꯗ ꯄꯤꯈꯤ 그래 ꯁꯥꯔ ꯈꯪꯗꯅ ꯁꯥꯔ ꯁꯥꯔꯒ ꯃꯇꯝꯗꯨꯗ ꯑꯌꯤꯡꯕꯤꯁꯤ ꯑꯗꯨꯝ ꯈꯔ ꯉꯥꯎꯕ ꯍꯧꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨ ꯁꯥꯔ ꯋꯥꯐꯝꯁꯤ my god तसेना आई कोना चुपनर पतारे नंग तक सिंधोक से लाक्चबनी अदुगा अयिंग बिना सुमु पिरक पसिथि दो सार की खुद यौदबिदा सार सारगा अइना अदुबक सार की मुट छिलगा अमुक अयिंग बिदा पीखि what पुनमक मेलेने सिनम ngakतनी अइदि याजदबनी अदु मतम दो ngawबन कुंगावमा होजिक ngawबन कुंगावमा सार तसेना पावसी सारदा सिंधोक जगे सोइदना ayang akai balak kani kana singduk balak jamni sa ai boro win ai buna mukse melene ton mangak tani mabukti bhai ai bu melei se sir ai yuk jere sir I'm gonna become मसी तो कने जई आना खंगर बने पुन मक्सी मेलाई नंग न थोन बनी को नंग 이 먹고 소리들 큰다 그러네 그나요 그시모라 레스 미치까고 아이가 뭐는 뭐가 이거 뭐냐고 미치까 नखोई पेले बनत्रा हायो नखोई पेले बनत्रो तमजर मागु मिया मरकसे की तो खाई नहीं तो पे नखोई की करी तुम जबले ये हायो नखोई बुड़ मग रिगंबा ông ta tahu kita apa kia? Kenapa pun terkena tanya aku dah
혹시 그나이 ꯃꯐꯝ ꯅꯈꯣꯏ ꯇꯥꯟꯅꯔꯨꯗꯕ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯄꯣꯊꯥꯔꯣ ꯋꯥꯈꯜ ꯄꯣꯊꯥꯔꯣ 이태마, ꯑꯍꯤꯡꯒꯤꯗꯤ ꯄꯣꯊꯥꯍꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯗꯣꯛꯇꯔꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯒ ꯑꯁꯤꯒꯨꯝꯕ ꯃꯐꯝꯗ ꯉꯥꯛꯇꯪ ꯍꯛꯆꯤꯠ ꯂꯥꯟꯕꯁꯨ ꯀꯥꯟꯅꯒꯅꯤ ꯍꯥꯏꯍꯧꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯏꯇꯩꯃꯅ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕ ꯏꯉꯣꯏ ꯑꯍꯤꯡꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯕ ꯍꯦꯟꯖꯤꯟꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗ ꯍꯦꯟꯖꯤꯟꯅ ꯑꯗꯨꯝ ꯎꯡꯗꯨꯅ ꯂꯩꯈꯤꯕ 마기 와클레이나 아무레이버니 마기 와클레이나 아두는 말은 뭐라가 그래서 마기 바쁜데 농 아이다바 통독기야도 어망도 웃다버니 이태마, 아두 기분가 바다가 오르바 와칸나 그래 나무 영화를 버네 아이 와대대 이태마. 이때이 bakhange nang nai ku yaing bidol wabiba sa ta tana nang namabo sinabiba nang ibai tung tari ba ningam da biba mi itai musu khang da ba na tiloyong ba ꯑꯁꯦꯡꯕꯅꯤ ꯏꯇꯩꯃ ꯑꯩꯕꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯗꯦ ꯍꯥꯏꯅꯁꯨ ꯉꯥꯡꯕꯤꯒꯅꯨ ꯑꯩ ꯑꯍꯤꯡꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ 마기다막 이 뿌누막가 톡봉함는 이때마 그야라 간나 풍독기 하이나 칸기 loyong ba 마나이부 마룩 어모이나도 막 간두나 레키 adu bau pre lagi tamo na tari ba mami itai musu khangi ba 이때마 hꯧ직ti ay karisu pamdre i때마 ayna pamjaba haibabu ayingina hanagi punsida hanjalakpa adu khaktune i때마 ꯃꯌꯥꯝ ꯑꯌꯤꯡꯕꯤꯒꯤ ꯏꯃꯨꯡꯅ ꯑꯣꯏꯕꯤꯌꯨ ꯅꯠꯇ꯭ꯔꯣ? mari doctor ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯪꯍꯟꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯍꯟꯕꯁꯨ ꯂꯥꯌꯦꯡꯕꯒꯤ ꯑꯐꯕ ꯁꯔꯨꯛ ꯑꯃꯅꯤ. ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯁꯦꯟꯅꯕꯤꯗꯨꯅ ꯍꯛꯆꯤꯠ ꯂꯥꯛꯍꯟꯕꯤꯌꯨ. mari doctor ꯑꯗꯨꯒ ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯃꯈꯣꯏꯕꯨ ꯇꯊꯤ ꯇꯑꯣꯏ ꯇꯧꯕꯤꯗꯅ ꯊꯧꯖꯥꯜ ꯂꯩꯅ ꯂꯣꯏꯅꯕꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯉꯥꯛ ꯁꯦꯟꯕꯤꯕꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯗꯥꯛꯅꯤ ꯀꯣ. adu doctor aigi salsibo ꯅꯨꯡꯁꯥ ꯊꯤꯕꯤꯅꯨꯗ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯖꯔꯦ. ꯃꯍꯥꯛꯀꯤꯁꯦ ꯋꯥꯈꯜ ꯑꯣꯟꯈꯤꯕ ꯂꯩꯅꯥꯅꯤ. ꯌꯥꯝ ꯊꯨꯅ ꯐꯔꯛꯀꯅꯤꯗ. ꯉꯥꯛ ꯁꯦꯟꯅꯕꯤꯗ ꯍꯛꯆꯤꯠ ꯂꯥꯛꯍꯟꯕꯤꯌꯨ. ꯃꯇꯝ ꯍꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ. mari doctor aingbi nang ina mo khang nagtasama khang ba nagtasama mo abukan pula ruye ina mo nag Lagi mamatang suktuwa sa bata. Namusin na sa iba. Naluyo mamasakang si bro. ayingbi mahusagi layrambibu nungsijabi nangna mahusabu kaawge khaliba karigino ayingbi nang mahausa layrambi kaawba yaroi ayingbi nang mahausa layrambi kaawba yaroi ayingbi nang mahusabu kaawkhrabadi kanana mahusabu saitaabihogani ayingbi ay yam ware ayingbi mahusagum nandi aigi marumni amukta hayo ayingbi
ꯇꯧꯕ Nama, nose like hoy nama. Loyamba. Doctor na bukari hali kayo sa po. ꯌꯥꯝ ꯊꯨꯅ ꯐꯒꯠꯂꯅꯤꯗꯤ ꯍꯥꯏ Lala. Nagtinawari sa amin yabra yung may pima. Nang wari sa amin yabra yung. Hindi. Nangay bukang drabara. Nangay busaw drabara. Nangay buwaraw drabara hindi. Ilay. Nangay bukang drabara hindi. Nangay. 감독 뭐 기분? Doktor, Milay, ayong bigi best friend. Maki masak urubadagi. Aki kanggalo niya nilaro kiba ni 아이 Doktor. 강전. 미안해. 당ай 파드나. 아이 히스토리 럭데 야데 와리 거 타자래. 아, 와리 위베 야데고. 막 아이 베세네. 파나 루나 사나 티나바 머루 오이럽수. 아나바나. 기바 캉바. 보카다 오이럽디. 어머나 우나비든 파그니고. Sar sulak bidi. Nagli biyo ko. Nang pelab na ka. Ha? Masira to na pamsya. Tuk nun tinasabi ng ginaman nabi. Sakpo ka mamatay sa amin nabi ng ginaman nabi po. Hingi may nang langsin mga minang kitamoy do po. Kano ba tamoy do? Kuma! Nang tamoy do kano ba tamoy do? Kuma melay. Nang ginaman nabi po. Ato kanto na kalib karigino. Kuma! Ilahan ka! Ay po na makimapahundayam na lan ka! Ay po tadi nga piyo! Ay hindi itong gipon sige ay panamag naman! Ay nanang umagi mapanasin kibane! Adobo nga sidi! Tayo na natambiram na. Hawkra sana. Hawkra. Ano mo nga sidi? Ay kita mo'y buwahamat ang ay haizage. Luhong mo siya. Melay. Luhong mo pamaray ba? Ay hindi mo ano kultahan mo na. Ay gahan mo kong tangi. Hello? Hello? Kayo na ang ganito bilis siya. Ay, ang ganito bilis siya kayo no? Hawsik, sakay natin marunong mapang punamag! Baton sa kanamatong nuluhong bahay doon siya kayo no? Ay, sa'yo mo sabi ito ba? Kari! Ano mo pa mo na ganito dahil dalawang gamit na Ay, ko'y mo lahir ito ulit nung sabi ito na ito. Lahir ba, ko'y ito samoy pa lahir siya. Ang ganitang biyo. Alkan kisah ni siya katang wala ubi bro. Ay kisan siya. Ay na numit ha kung siyang jari bide.
마나가 시가이면 나가시 노홍어디 안간기 마탁대 있는 그릴라면 고맙게 하이브도 안간 강비우 할로 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 이 싫다봐 Agai da ngak am ta ko. Ai to. Ai di chimpa ka ka bo karina. Asi ka chen ji da bur na ku sala thamage. Hoi ni do. Adoi do ai de. La foi ko na ga ni da som na kan ni da thamage. Ya re ge do ya. So roi da ko. Pare. Adoi do. Moi hui am ni do. Ah. Mo ko ko ngam zum da ni mo do. Oh ma ti wong la wa ne. ai do ai the. Nungai man da na kong kwa maru do sang ba em ga. Mana bora ni ngu so apsala am ni be. Phaman ye ke do ge. Masanu pi phak tarak tarak yaudu mabung lu hong ba da sen ting dro su ari ma pa mu je ni. Hey, mo do ke bora sing do pham ja na ti ne. Hey, la foi sang thok ba mun ba. Jahaji ni jahaji ni. 자지 대 범민이. 자지 대 범민이 놀 봐. Do sio. ngai ko chaga thaki ji am to ngai kho ba. Hey, ai ku ni do. Ta ko no. Ai ku ni ne se de po se me am bu shi li shi wo ba shi bu su mi bi ne. Cái nó ari am pa pu pe wo pa tham bu cái dong ni ge ne. Kana kang ni mi un bo da tang ma kar gum ga tham ni ngam di. Skana na kar pang bil te ni ta no ngang. Tam ma ngam ra. Mi pang de di mi ngo sur su nei ra ma di. Ha adu na do moi thok ni kai thang no se. Adu dai bani wa bam thok te. Wei da ma du de dai ba ni wa bam thok de da. Wa bam thok te. Kai du ne. Ma du ji bunga hang ni do ja. Oi cái nó he. Chi ju pang bi de bi ngai ri ja lan he. Lu hong ma de hang chi do ma ni ne. Oi ne ma se nu mi ni nu de ngai ram ni. Wa ji pang bi de bi lak sa ti. Kundu paring tu surari ma kha du hurak ta ni ne. A du ni. Eh, smai do ji do. Ah. Ai ku ni pang bai pang ma si ma ga pang tho ma. Asi ba ni ne pang mo da su. A du dong de game khol da ai bi de ya khai da sam re ta ko ge ne. Strike to mo do. Ma du jam de game khol da ai pu na ma pha na sin ge ha da na. Oh, pare, koro di dia sak sune. Sida punne sar si na hai ho. Hai! Tamo. Ako ye chimpak ka bog yung jire tamo. Hai ka po. Oh. La foi ko na si yong je re do. 너희 복 다더라 Noi bam si ta tamo. Ai di ta de. Ai di jiri de phana koi de phai ra ga le re do mo. 지리 더 파이가 Tamo ai su thoi dok pa ta dai na ta sa ba ba do hai ba bu. Ai bi na ba phari ham se. Ma se ma di ta jare tamo. Hoi do. Ai bi na phap se ta no ngai ja re. Hei, ai di hai se ni lai lai su ya ma hi ba ngam ro cho. Pe nu ne ai bu tel te. Taxi kasi tamolo. Ata no phasa ba. Ma ku bu nu pi si di. Ai ko chana lai ba sa atang ni kai no. A du ni am phai ge ni de. 어이 너희는 봐라 이봐 샘 라포이 곰라싱도 생각해 보아야 나가 Ah. 너희 보고 뭐라 Koi lu ga ji ba. Ai wa la phoi ko na sing ge pura jiri de ba du gi de to ji ba. Chai de bu tha ra yo lo de ka wa nu ko ga nu la phoi la lo le hai ne ge ni. 아이 하기는 여기 부그러들아 Sir. Koi do. Masi case ma pala ka pha ba ya roi lo. Hai tu le. 아이 나 그래 봐 그래 봐 Tamo ai ke ruk tang je ge ba. 계속 봐 Ate de tamo i wam tang je ge tamo da. Tamo do wam tang je ge to bune. 해너 Wa di or bune tamo sobi nu ko. Tamo si kyang kure hobi ba ngasi guli sabi dribo. Ha. Tamo guli sabi dribo ba ngasi. 이슬 망아 자라 이슬 망아 진짜 어이 루홍 뭐 해도 이네 Ha. 루홍 뭐 해도 해 Do. I xiang xiang de lu hong se dui ko. 어제 루홍 뭐지 또 이네 너희 버리면 샘 곰라싱도 부러져 썰어 Du ga zhe ji zhe. Wo la ga dong ji lo. 거기 곰뭐 시용 저거를 내리는데 샘 곰라 까리엠 거 다이나 봐 아이 내가 너희가 कदाइदनो 에셜레게 임비 डॉक्टरना एगी मरमद करी हागे नंगी अनावा फरे अदुबो मतम खरदी लेखिनि हाय अतोपदी हाइदब्रा नंगी वाखल पेल हेलो अवाबो वाखल सुखलन हाय नंग सत्खरबदी एगी वखन नुंगाय होबनी हाइना खनब्रा अहिंबी हौजिते एगी निंब थुंगले नंग नैगु मरुप अमोइना अमुक हना निंसिंबिबा ngamne एगी दमक हंजिन हंजिन वाबी खिता अरोई बोइना अइना लेब्लुरिबा अरानबा खोंफम मसिदगी नंग एबु चिंथोकपिबदी ngamलरोइद्रा मधुगी थौना
ꯃꯥꯡꯈꯤꯕ ꯀꯨꯏꯔꯦ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯋꯥꯔꯧꯕ ꯅꯠꯇꯦ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯀꯥꯎꯊꯣꯛꯄ ꯇꯝꯒꯦ ꯍꯣꯠꯅꯕꯅꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯈꯥꯡꯗꯔꯣ ꯑꯩꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯅꯪꯅ ꯃꯤꯅꯝꯕ ꯉꯥꯡꯂꯕꯗꯤ ꯑꯩ ꯌꯥꯏꯐꯕ ꯄꯥꯝꯗꯦ ꯑꯍꯤꯡꯕꯤ ꯑꯇꯣꯞꯄ ꯀꯅꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟ ꯏꯇꯣꯝꯇ ꯑꯋꯥ ꯃꯩꯁꯥ ꯈꯥꯡꯖꯕꯅ ꯍꯦꯟꯅ ꯐꯩ ꯅꯊꯟꯇꯒꯤꯗꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯁꯔꯨꯛ ꯇꯝꯕꯤꯔꯝꯒꯗꯧꯔꯤꯕ ꯏꯔꯥꯟꯒꯤ ꯆꯩꯔꯥꯛꯂꯣ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯔꯥꯟ ꯄꯨꯝꯕ ꯅꯪ ꯀꯣꯛꯄꯤꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯀꯟꯕꯤꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯥꯞꯅ ꯂꯦꯞꯂꯒ ꯌꯦꯡꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯆꯩꯅꯥ ꯑꯁꯤ ꯐꯪꯗꯅ 이닝이 가땀제랍나봐 그런 것이나 하여 능이 그런 것이나 럭링의 우르디 랍톡라가 마약 생력리로 윤바 앵비 보내게 메레기 루홍거도 이남마득이 따리 마름 강브라 봄나마 메레이네 이브는 시키버리네 까나기 수마라 레이나디 자이나 각대네 강내리바 아주부 봄나마 보이드나수 누피 아마기 분시부디 살 버리니 깔콤나 봄토이 메레이시 누피니 미워이버기 와칼디 어홍 나이도 나이데 아이슈 홍리베스니 능기 와칼 홍문나봐 아이 머판 무시도 라키브 나때 낭락람드라바디 아이슈와 컨셉보 타풍 강람라 나하기 와리 봄나마 이남마데기야 각발레이트나 딸 낭디 뭉시바기 마팜다 빠함다바네 밍함다바네 앵비 낭디 타모이 농디 시엔티바 아이보 뭉시바기 찔레드나 깡키보 오이라바디 낭 삿크롤로 윤바 아이비 아이비 아이 낭기 나나타 따따나 라키 아도보 타우나 빵글 레이나 아이 낭이 나띵 빵버딩 넘기디 낭의 붕 앞이고 메레이디 에이기 파우타다브라 메레이 아이 마가 ป้า 파우나 기도 받고 이래 까리기 아이게 타모이기 아파하기 맞동이나 농마 사나 하이비키바다이네 와자락라바 빠봉기 아빠암바 쿠딩 마닝 통한가니 하이비키바다이네 하이키 마이카이 쿠딩 마이 티라바 에이나 이샤기 마마니 퍼벌 렛자방 없나바 에이나 아또빠 까나기 마만 레도방 넘거니 이마 이빠기 미농시 토잘 풍자하우드비 가리슈 레이트비 에이군비 아마나 파우바 이마 이빠기 마말 캉라가 미토이 미헬라바 미니 깔콤나리바 미샤가마나 이마 이빠기 마말 캉비지바 까리기노 살 마탐 쿠딩막다 신나두나 달락라가 나시나 수감나 손타리바 까리기노 아잉베 이마이 빠기 빨보나 틱두나 아이 마이카이 캉다위 빡 아마데 이랑나네 이샤이 톰다 와자바 나타나 아이기디 까리 우파이레 मतिक चारबा मीने इकाई खुमनरबा मिसक अमना करिगी अवाबबु लामदुना सानागदोरिबनो तंगाई फदबने आइना कनके तंगाई फदबा ꯑꯩ ꯇꯥ ꯊꯝꯕꯥꯜꯒꯤ ꯃꯆꯤꯟꯗꯒꯤ ꯄꯨꯝꯅꯃꯛ ꯇꯥꯔꯨꯔꯒ
ꯊꯃꯣꯏꯁꯤ ꯀꯥꯏꯈꯤ ꯅꯤꯡꯉꯝꯈꯤꯗꯦ ꯃꯦꯂꯩꯕꯨ ꯌꯦꯛꯅꯕ ꯑꯃꯨꯛꯇ ꯈꯟꯈꯤ ꯅꯨꯡꯁꯤꯕ ꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯇꯥꯈꯤ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯗꯨꯕꯨ ꯑꯩꯁꯨ ꯈꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯁꯥꯔ ꯄꯨꯝꯅꯃꯛꯄꯨ ꯁꯤꯟꯅꯔꯝꯂꯒ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯀꯔꯤ ꯑꯌꯤꯡꯕꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯃꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯄꯤꯔꯝꯕꯅꯦ ꯃꯦꯂꯩꯗꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯕꯤꯔꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯒ ꯃꯇꯪ ꯁꯤꯟꯊꯈꯤꯕ ꯑꯩ ꯎꯈꯤꯗ꯭ꯔꯤ ꯅꯣꯛꯆꯕꯇꯅ ꯃꯁꯤꯟꯅꯦ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯌꯦꯡꯗꯨꯅ ꯑꯩ ꯂꯩꯕ ꯉꯝꯂꯣꯏꯌꯦ Nang kapkano nang nakapuraga ino nga ram gini ay nakanbro si mau sa gumamagtano Shemilay nangamagtano Hindi ay noglaro Milay mahog sa ako makalam na nuksabigay matamado hujik di ako ay hindi ay nanagin na natin lagi ba se ay gisayo ay zabatan balakpan natin ay gilay pum na maknang kita magtagatog lagi ay doon na lagpan eh ay gilohong ba da kay Krishna Milay minong may sapom na mag ay nong na kahanggan iyeng doon lay bangang gani adobo nang nakam na len kiba di ay iyeng doon lay bangang mo aying bi nang naibut hamoy singa nung sibira ba di dapo rin ikangahong na nabuwakan mo nang namutang ni Patabiyo maduna ay gining batang bahay ba to ay oy sabi dapo rin ungning da saungning ba waro mo kay halay na buso ay budi amok na di nga peyo nang naing bigi pulsibo amok na di nung sinalabsing peyo madun ay gining batong bahay mo daw ay oy sabi ay salagi May kumilay ay nadapoy na ibo kaya gimatingin siya ba mahakita magkaya daw aja kiba nang di pum na magkamkiba na ay nadapoy na ibo nung sikibagong mahakita magtawadya kibagong ngayong ba na ibo nung sibiba ay kita mawakibagong ba ay nga sige mayig siyang nakangli ay kita mo'y da jakiba mayigong nang kita mo'y da jakliba mayig ngayong ba kita mo'y da jakliba mayig ay ikada sila mo talaga ay nakali ay hindi Melay ay di imapabong na pamjaram ba ibong gainam maganas hanggat pirakulambiya dada ay sa lagi ay nalagi pantong pamadoyaw di pa ba di ay lambilang kaya matasala Melay ay hanag kang ludi nung shiba ay basidi jakman na bawahay ang magkaktanik adobo nung shiba gi majudi mapanay ramdi Melay ay am naway ay nakapatay
ꯍꯧꯖꯤꯛ ꯇꯧꯕꯤꯈ꯭ꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯂꯤꯂꯥ ꯁꯥꯟꯅꯕꯤꯈꯤꯕ ꯂꯝꯖꯤꯡꯕ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯤꯂꯥ ꯀꯥꯡꯕꯨ ꯊꯧꯔꯝ ꯁꯟꯗꯣꯛꯆꯔꯤꯕ ꯑꯁꯤ 90.0 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯝꯖꯔꯤ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯤ आयुष हेलिंग पॉइंट आर्मनी बिल्डिंग पाखंग लापम परेंग कक्सिंग खुंयाई लेकाय मफम असिदा आयुष की लाइंग बगी खुदोंग साबा फंगबिरग लोइनना मखल खुदिमकी थेरेपी तौबगी खुदोंग साबसु फंगबिगन थेरेपी मखल सिंग अदुदी होम्योपैथिक कंसल्टेशन योगा एंड नेचुरोपैथिक कंसल्टेशन आयुष मेडिसिन एक्यूपंक्चर मैसेज थेरेपी योगा थेरेपी स्टीम बाथ अल्ट्रासाउंड थेरेपी इंटरफेरेंशियल थेरेपी इंफ्रारेड थेरेपी फाइब्रोमेसिस बैक थेरेपी वेट लॉस थेरेपी असिनचिंबा मखल कयागी थेरेपी सिंग फंगबिगन लोइनना लिवर की